ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯣꯅꯥ ꯍꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯌꯣꯛꯄꯤꯅꯤ꯫ ꯃꯃꯥꯇꯣꯟꯒꯤ ꯁꯔꯩꯕꯨ ꯌꯥꯝꯅ ꯋꯥꯅ ꯃꯍꯥꯛ ꯈꯪꯖꯕꯤꯅꯤ꯫ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤ꯫ ꯂꯩꯃꯇꯣꯟꯒꯤꯗꯤ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯑꯅꯤ ꯂꯩ꯫ ꯑꯃꯅ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ꯫ ꯑꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯁꯛꯍꯦꯟꯕꯤꯕꯨ ꯃꯍꯥꯛꯅ ꯄꯣꯛꯇꯕꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯇꯥꯊꯤꯅ ꯇꯧꯕꯁꯨ ꯍꯦꯜꯂꯤ꯫ ꯅꯨꯡꯊꯤꯜꯅꯤ꯫ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯦ, "ꯂꯥꯡꯂꯦꯟ, ꯅꯆꯦꯗꯤ? ꯅꯆꯦ ꯎꯕ꯭ꯔꯥ?" "ꯏꯃꯥ, ꯏꯆꯦꯗꯤ ꯇꯨꯔꯦꯜꯗ ꯀꯨꯝꯈꯤꯕꯅꯤ, ꯏꯁꯤꯡ ꯁꯣꯛꯄ ꯃꯥꯜꯂꯤ." "ꯀꯌꯥꯝ ꯀꯨꯏꯔꯦ?" "ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯁꯛꯍꯦꯟꯕꯤꯗꯨ ꯃꯈ꯭ꯋꯥꯡꯗ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯆꯐꯨ ꯑꯃ ꯌꯦꯞꯇꯨꯅ ꯂꯥꯛꯏ꯫ ꯃꯥꯕꯨ ꯎꯔꯗꯨꯅ ꯂꯩꯃꯇꯣꯟꯅ ꯍꯥꯏ, "ꯍꯧꯖꯤꯛꯇ ꯏꯁꯤꯡ ꯁꯣꯛꯂꯤꯕꯅꯤꯅꯦ ꯅꯪ, ꯍꯥ? ꯀꯩꯊꯦꯜꯗ ꯊꯨꯅ ꯑꯃꯨꯛꯇ ꯆꯠꯂꯣ ꯂꯥꯎ, ꯏꯁꯤꯡꯗꯣ ꯊꯨꯅ ꯊꯝꯂꯝꯃꯨ." ꯁꯛꯍꯦꯟꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯄꯨꯟ ꯑꯗꯨꯕꯨ ꯊꯝꯂꯝꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯂꯩꯃꯇꯣꯟꯅ ꯁꯦꯜ ꯄꯤꯗꯨꯅ, "ꯁꯤ ꯄꯥꯏꯌꯨ, ꯑꯗꯨꯒꯅꯦ ꯀꯣꯡ ꯀ꯭ꯋꯥ ꯂꯩꯔꯛꯎ, ꯃꯅꯥꯗꯣ ꯑꯐꯕ ꯈꯜꯂꯛꯎ, ꯁꯨꯅꯨ ꯑꯗꯨꯁꯨ ꯈꯔ ꯌꯥꯝꯅ ꯍꯥꯞꯍꯜꯂꯛꯎ, ꯅꯍꯥꯟꯃꯨꯛꯀꯤ ꯍꯤꯗꯥꯛ ꯃꯅꯥ ꯑꯗꯨꯗꯤ ꯀꯣꯟꯅꯗꯦ, ꯈꯖꯤꯛ ꯍꯦꯟꯅ ꯍꯥꯞꯂꯛꯑꯣꯁꯨ ꯍꯥꯏꯌꯨ, ꯑꯩ ꯍꯧꯖꯤꯛ ꯀ꯭ꯋꯥ ꯆꯥꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ, ꯊꯨꯅ ꯆꯠꯂꯨ, ꯊꯨꯅ ꯍꯜꯂꯛꯎ." ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯖꯗ ꯃꯍꯥꯛ ꯁꯦꯜꯗꯨ ꯄꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯀꯩꯊꯦꯜ ꯇꯝꯅ ꯃꯍꯥꯛ ꯆꯠꯂꯤ꯫ ꯁꯣꯝꯗꯅ ꯈꯣꯝꯕꯗꯨ ꯁꯛꯍꯦꯟꯕꯤꯕꯨ ꯎꯅꯕ ꯐꯪꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯃꯈꯣꯏ ꯂꯩꯀꯥꯏꯔꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯅ ꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤ꯫ ꯑꯔꯨꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯃꯍꯥꯛ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯔꯨꯕꯤꯕꯨ ꯃꯕꯨꯛꯅꯤꯡꯅ ꯀꯌꯥ ꯄꯥꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯁꯛꯍꯦꯟꯕꯤꯕꯨ ꯎꯈꯤ꯫ ꯁꯛꯍꯦꯟꯕꯤꯒꯤ ꯃꯐꯝꯗ ꯃꯍꯥꯛ ꯑꯁꯤ ꯄꯥꯈꯪ ꯁꯥꯗꯨꯅ ꯃꯉꯣꯟꯗ ꯌꯥꯔꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯊꯪꯅꯕ ꯈꯨꯜ ꯃꯈꯣꯏꯔꯣꯝꯗ ꯂꯥꯛꯏ꯫ ꯃꯆꯤꯜ ꯑꯗꯨꯗꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯊꯧꯊꯕꯅꯤ, ꯏꯃꯥꯅ ꯄꯥꯝꯖꯕ ꯃꯃꯧꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯗꯨꯝ ꯑꯣꯏꯖꯁꯅꯤ꯫ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯗꯤ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ꯫ ꯃꯔꯜ ꯃꯊꯨꯝ ꯈꯔ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯉꯛꯆꯥꯎꯅ ꯊꯦꯛꯂꯤꯕ ꯑꯩꯈꯣꯏ ꯃꯥꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯅꯨꯄꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯁꯛꯍꯦꯟꯕꯤꯕꯨ ꯀꯣꯏꯅꯤ꯫ ꯃꯥꯕꯨ ꯁꯣꯏꯗꯅ ꯑꯩꯅ ꯂꯧꯒꯅꯤ꯫ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯀꯔꯤꯒꯤ ꯄꯥꯝꯗ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯥꯝꯖꯔꯤꯕ ꯁꯛꯍꯦꯟꯕꯤꯕꯨ ꯁꯣꯏꯗꯅ ꯑꯩꯅ ꯂꯧꯒꯅꯤ." ꯁꯛꯍꯦꯟꯕꯤꯗꯨ ꯀꯩꯊꯦꯜ ꯌꯧꯔꯗꯨꯅ ꯀꯣꯡ ꯀ꯭ꯋꯥ ꯌꯣꯟꯐꯝ ꯄꯣꯠꯐꯝ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯩꯕ ꯌꯥꯕꯁꯤꯡ ꯑꯗꯨ ꯂꯩꯔꯤ꯫ ꯃꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯩꯊꯦꯜ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯈꯣꯡꯊꯥꯡ 3-4ꯗ ꯊꯥꯡꯗꯣꯛꯄꯗ ꯉꯥꯏꯔꯤ꯫ ꯈꯣꯝꯕꯅ ꯁꯛꯍꯦꯟꯕꯤꯕꯨ ꯍꯦꯛ ꯎꯔꯗꯨꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯧꯏ, "ꯁꯛꯍꯦꯟꯕꯤ, ꯁꯛꯍꯦꯟꯕꯤ, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ." ꯁꯛꯍꯦꯟꯕꯤꯁꯨ ꯃꯥꯕꯨ ꯃꯤꯅ ꯀꯧꯔꯛꯂꯕꯗ ꯃꯃꯥꯏ ꯂꯩꯊꯣꯛꯏ꯫ ꯃꯥꯅ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯣꯏꯔꯝꯕꯗꯨꯗ, "ꯀꯔꯤ ꯍꯥꯏꯒꯦ?" "ꯅꯪꯕꯨ ꯎꯅꯒꯦ ꯍꯥꯏꯅ ꯑꯩ ꯂꯥꯛꯂꯤꯅꯤ꯫ ꯃꯇꯥꯡꯕꯨ ꯑꯣꯟꯊꯣꯛꯅ ꯆꯥꯔꯤ꯫ ꯅꯪꯕꯨ ꯀꯔꯤ ꯂꯩꯔꯝꯂꯤꯅꯣ?" "ꯏꯃꯥꯅ ꯆꯥꯅꯕ ꯀ꯭ꯋꯥ ꯂꯩꯕ ꯑꯗꯨꯝ ꯂꯥꯛꯂꯝꯕꯅꯤ." "ꯑꯗꯣ ꯁꯛꯍꯦꯟꯕꯤ, ꯑꯩꯁꯦ ꯅꯪꯒ ꯋꯥꯔꯤ ꯃꯁꯨꯝ ꯁꯥꯟꯅꯅꯤꯡꯕ, ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯅꯤꯀꯣ?" ꯁꯛꯍꯦꯟꯕꯤ ꯃꯥꯗꯤ ꯃꯌꯨꯝꯗ ꯍꯟꯅꯤꯡꯂꯕꯅꯤ꯫ ꯃꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛ ꯍꯣꯏ ꯍꯥꯏꯕ ꯇꯥꯏ꯫ ꯈꯣꯝꯕꯅ ꯍꯥꯏ, "ꯁꯣꯝꯗ ꯈꯔ ꯊꯩꯖꯤꯟꯁꯤ, ꯑꯗꯨꯒ ꯁꯥꯁꯤ." ꯂꯝꯕꯤ ꯅꯥꯀꯜ ꯑꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯈꯣꯝꯕꯅ ꯍꯥꯏ, "ꯁꯛꯍꯦꯟꯕꯤ, ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯅꯪ ꯀꯔꯤ ꯈꯜꯂꯒꯦ?" "ꯀꯔꯤ ꯋꯥꯕꯣ?" "ꯑꯩꯈꯣꯏꯗ ꯆꯠꯂꯁꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ." "ꯈꯣꯝꯕ, ꯅꯣꯡꯗꯝ ꯊꯤꯕꯤ ꯑꯩꯒꯤ ꯃꯄꯣꯛꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤꯗ ꯑꯩ ꯈꯣꯡ ꯊꯥꯡꯒꯦ ꯍꯥꯏꯅ ꯑꯩ ꯈꯟꯗꯦ꯫ ꯈꯣꯝꯕꯅꯁꯨ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯨ." "ꯑꯩ ꯉꯝꯂꯣꯏ. ꯅꯪꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄ ꯑꯩ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯁꯛꯍꯦꯟꯕꯤ꯫ ꯑꯩꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯅ?" "ꯋꯥꯐꯝ ꯑꯁꯤꯒꯤ ꯑꯣꯏꯔꯕꯗꯤ ꯃꯈꯥꯃꯨꯛ ꯇꯥꯔꯔꯣꯏꯁꯤ." ꯁꯛꯍꯦꯟꯕꯤꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯋꯥꯈꯜ ꯈꯛ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯈꯣꯝꯕꯅ ꯒꯤꯔꯤ ꯒꯤꯔꯤ ꯍꯦꯛꯇ ꯇꯛꯏ, "ꯁꯛꯍꯦꯟꯕꯤ, ꯌꯥꯔꯣꯕ? ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯑꯩ ꯊꯝꯖꯒꯦ꯫ ꯅꯪꯕꯨ ꯅꯈꯨꯠꯇ ꯍꯥꯝꯗꯨꯅ ꯑꯩ ꯄꯤꯖꯒꯦ." "ꯈꯣꯝꯕ,
Nang sauno, ay madu pamde. Ay na hojik layriba phibam asida ay sumak layjage. Imana ay bo halaktre haiduna ngaiduna layramlagani. Ay amuk chatkrage. Wahay si haiduna chatlage haina mahag mamay sat laythui. Khomba na mabo amuk kakami. Ngayko, maduna taba ay githamoy na pengadaba wamata nang hayo. Atopa ahenba wa amata aingonda laytre. Sakhenbe, ay bo khazikta oirabasu nang nungsibiyuda. Ay tasingna nanggi wakhalda ngawba haibada oirabani. Khazikta di ay gi awabasi khangbiyo. Sakhenbe na aroibada asumna hairami. Phare, ay wakhala mukta khalakhige. Asti hairamduna mahak chatkirami. Khomba na hai. Ado Sakhenbe, yanabadi tawroko, yadaba yaroi haina hairiba siniko aidi. Yahaluko. Maso harauna lehawi. Sakhenbe, mamana soitana ngairamba tare haiduna. Makhong kana thangduna mayum yawnaba chatlami. Somdana lay matona Sakhenbe na halakpa ngairi. Hojik phawba halakteni masya. Kayada kuikrabano. Kaithil machasi phawba chatpada kayada kuiribano basi. Somdana ay kwa chaningbana loire. Mashi handa halakisanu mashi. Sakhenbe bu halakpa mahak ngairi. Sakhenbe su mayum tamna changlai. Sakhenbe bu ubada yamna sauningna lay matondi makhut aniduna makhwangda metuna laikri. Sakhenbe na mangolda kakhatuna mana pairiba adu mamada pi. Ima, sida layjari. Hai, kaithil machasi phawbada chatpada asuk kuiba sibu karino. Na khongda thuna yangna thangba haitabro. Ima, nacha soikre. Hek torga soikre. Karino haibani. Hai, chakhumdagi thang lawthoklusu. Aduga kwa maru ase loina khelo. Ama hana sasat khelo. Ai kwa chaningbana ngawrabani. Masana chanaba adu phawba masana hek tawhaningdi. Kwa chagane haiba khaktani mahakna khanglibasi. Chattuna lairugane haibasu khangde. Aduga kwa maru khettuna chagane haibasu mahak khangde. Pumnamak asi Sakhenbe na loina tawribani. Yumgi thabak kupnom sing tawba adudagi hendoktuna mamatongi thabaksu mahakna tawribani. Sakhumda changduna thang sori adubu lawthokluri. Aduga mahak mapalda amuk thoklai. Lay matona hai. Hai, ama hana sasat khelo. Ngairabani ni ai. Sakhenbe phamthaduna kwa maru amabu khetli. Lay matona kwa mana khara pakpa ama paikhatuna sunu khara maduda taishilli. Aduga hidak manadusu matat ama thattuna hapchilli. Nangbu loirone. Sakhenbe na kwa maru adubu khetli. Adubu masung tana amuk haidokli. Lay maton kwa marudu sat lamduna kwa duna haptuna makhyatul launa kathokduna madu maya manungda namsinkri. Aduga hai. Ari amu kwa maru sing adusu loina kheto. Phajana khetoklagane masung tana khairaga thamu. Aduga masi loiraga maningda sing khairusu. Numidangi chak thongnaba singja leite haibadai. Phajana tawramu. Ainane hoi phawbada chalukhige. Sakhenbe gi karisu khanbida mata nungairaga loire haina khanduna mahak kwa aduma umduna thongaladomda thokre. Sakhenbe maraibaki nongdamna thikibani haina khandoktuna mahak yum masida minai amagumna leiri. Mama mapa manaw anigi maphamda asawba karisu leite mahak ki haibabu makhoina phana wangang laklabasu tuminna adum marai thokpa haiba asini. Taba ngamdaba wahay kaya amatakri. Jaisu masing khangdana mahak jakhrabani. Wakhal aduda kari no khanduna makhut adudana thang adumaga kwa maru aduga paiduna mahak kwa khetli. Wakhaldana khalli. Ima, nang layjaramlabadi nachaina ngasi asiyawna waribase khakwaramloi ko. Pabong sulang phaida toina lay. Aigi iwa ipaw tamse. Pabongki maphamda sutam jaba ngamjade. Ima, nachayamna wari ni ima. Nachagi matawasti bu yengpa ngamlibro. Asumna wakhal khanduna kwa maru khetpa aduda thang aduna makhut kudombi aduda hek yanchilli. Makhol thokna ima haina lawi. Masada thangna yanchinbagi chaina ama phawraklabada mahak wakhal tari. Mamaidu lukthaduna sokliba makhut aduda mahak yengi. I thoklena shide. Aisi onthokna sumai khakredako. Awaba wakhal kayaduna polum oina nanbadagi asumna tawribani mahak. Thokliba idu khakkinaba haiduna setliba phanek adugi machi amana I thokliba mafam aduda kanna mechilli.
ꯇꯥꯟꯖꯥꯁꯤꯗ ꯏꯃꯨꯡꯗꯒꯤ ꯂꯥꯡꯂꯦꯟꯗꯨ ꯊꯣꯛꯂꯛꯏ꯫ ꯃꯆꯦꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯅ ꯍꯦꯟꯅ ꯄꯥꯈꯠꯇꯨꯅ ꯐꯠ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏ, "ꯏꯆꯦ, ꯏ ꯊꯣꯛꯂꯤ, ꯀꯃꯥꯏ ꯇꯧꯗꯣꯏꯕ?" "ꯈꯖꯤꯛꯇꯅꯤꯗ, ꯌꯥꯅꯤ." "ꯏ ꯌꯥꯝꯅ ꯊꯣꯛꯂꯤ, ꯂꯩꯕꯥꯛ ꯃꯈꯥꯗꯁꯨ ꯇꯥꯔꯤ." "ꯌꯥꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ. ꯏꯆꯦꯗꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯨꯔꯦ, ꯎꯍꯧꯗ꯭ꯔꯦ. ꯑꯗꯣ ꯅꯪ ꯏꯃꯥꯗ ꯑꯩ ꯈꯨꯠ ꯁꯣꯛꯑꯦ ꯍꯥꯏꯅ ꯍꯥꯏꯒꯅꯨꯀꯣ." "ꯍꯣꯏ ꯏꯆꯦ, ꯀ꯭ꯋꯥ ꯃꯔꯨꯁꯦ ꯑꯩ ꯈꯦꯠꯄꯤꯔꯒꯦ. ꯏꯆꯦ ꯅꯪ ꯍꯧꯒꯠꯂꯣ." "ꯌꯥꯅꯤꯗ, ꯏꯆꯦ ꯑꯗꯨꯝ ꯇꯧꯒꯦ. ꯅꯪꯅ ꯈꯨꯠ ꯁꯣꯛꯂꯤꯗꯨꯗꯤ ꯑꯩ ꯂꯣꯏꯁꯤꯟꯕꯤꯍꯧꯔꯒꯦ. ꯁꯤ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯉꯣ." ꯂꯥꯡꯂꯦꯟꯅ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯥꯡꯂꯦꯟꯅ ꯃꯆꯦꯅ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯃꯥꯅ ꯑꯣꯏꯅ ꯂꯣꯏꯁꯤꯜꯍꯧꯏ꯫ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯃꯃꯥꯅ ꯃꯆꯦ ꯁꯛꯍꯦꯟꯕꯤꯒꯤ ꯃꯐꯝꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ, ꯀꯔꯝꯕ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯂꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯨꯟꯅ ꯈꯪꯉꯤ꯫ ꯃꯃꯥꯒꯤ ꯃꯐꯝꯗ ꯃꯥꯅ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯕ ꯉꯝꯖꯗꯦ꯫ ꯇꯁꯦꯡꯅ ꯃꯍꯥꯛꯁꯨ ꯃꯃꯥꯅ ꯃꯆꯦꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯌꯥꯖꯅꯤꯡꯗꯦ꯫ ꯁꯛꯍꯦꯟꯕꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯩ, ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ, "ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯤ. ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯑꯩꯒꯤ ꯏꯀꯣꯛ ꯑꯁꯤ ꯆꯥꯛꯈꯠꯂꯤ. ꯑꯩ ꯋꯥꯈꯜ ꯈꯟꯗꯕ ꯇꯝꯂꯒꯦ." ꯂꯥꯡꯂꯦꯟꯅ ꯀ꯭ꯋꯥ ꯃꯔꯨꯗꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯀꯟꯅ ꯈꯦꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯀ꯭ꯋꯥ ꯃꯔꯨ ꯈꯦꯠꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ꯫ ꯑꯍꯩꯇꯕ ꯃꯤꯗꯗꯤ ꯍꯦꯟꯅ ꯂꯨꯗꯧꯔꯤꯕꯅꯤ꯫ ꯃꯔꯨ ꯑꯍꯨꯝ ꯃꯔꯤꯗꯨ ꯀꯟꯅ ꯈꯦꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯊꯣꯡꯒꯥꯜꯗ ꯂꯩꯃꯇꯣꯟꯁꯨ ꯆꯪꯂꯛꯏ꯫ ꯁꯨꯃꯥꯡ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯅ ꯀ꯭ꯋꯥ ꯃꯔꯨ ꯈꯦꯠꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯍꯦꯛ ꯎꯏ꯫ ꯃꯗꯨꯗ ꯃꯍꯥꯛ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯤ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯍꯥꯛ ꯁꯠ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯍꯩ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀ꯭ꯋꯥ ꯃꯔꯨ ꯈꯦꯠꯂꯨ ꯍꯥꯏꯕꯒꯦ? ꯃꯁꯤꯕꯨ ꯅꯪꯒꯤ ꯅꯊꯧꯔꯣ? ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯃꯁꯤ ꯇꯧ ꯍꯥꯏꯅ ꯍꯥꯏꯒꯦꯕ? ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯉꯥꯡ ꯑꯁꯤꯗ ꯇꯧ ꯍꯥꯏꯅ ꯍꯥꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤꯕ꯫ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯁꯤ. ꯃꯃꯥ ꯑꯩꯅ ꯁꯤꯛꯇꯨꯅ ꯊꯝꯖꯔꯤꯕ ꯏꯆꯥꯁꯤꯕꯨ ꯃꯍꯥꯛꯅ ꯄꯥꯎꯈꯣꯟꯒꯤ ꯍꯦꯛꯇ ꯁꯤꯖꯤꯟꯅꯔꯗꯅ." ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ ꯍꯥꯏ, "ꯏꯃꯥ, ꯏꯆꯦꯅ ꯇꯧ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇꯦ, ꯑꯩꯅ ꯇꯧꯕꯅꯦ." "ꯀꯔꯤꯒꯤ ꯅꯪꯅ ꯇꯧꯕ? ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯉꯁꯤꯗꯤ ꯑꯩ ꯇꯧꯒꯦꯀꯣ ꯃꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯏ, "ꯁꯛꯍꯦꯟꯕꯤ! ꯍꯩ ꯁꯛꯍꯦꯟꯕꯤ! ꯅꯪ ꯃꯄꯥꯜꯗ ꯊꯨꯅ ꯊꯣꯛꯂꯛꯎ ꯂꯥꯎ! ꯍꯩ ꯇꯥꯔꯕ꯭ꯔꯥ? ꯊꯨꯅ ꯊꯣꯛꯂꯛꯎ!" ꯁꯛꯍꯦꯟꯕꯤ ꯃꯃꯥꯅ ꯀꯧꯕ ꯑꯗꯨꯕꯨ ꯇꯥꯔꯗꯨꯅ ꯃꯍꯥꯛ ꯃꯄꯥꯜꯗ ꯇꯞꯅ ꯊꯣꯛꯏ꯫ ꯂꯩꯃꯇꯣꯟꯅ ꯌꯥꯝꯅ ꯁꯥꯎꯅ, "ꯍꯩ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯊꯕꯛ ꯑꯁꯤ ꯅꯪꯅ ꯇꯧꯍꯧꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯉꯥꯡ ꯑꯁꯤꯗ ꯅꯪꯅ ꯍꯦꯛꯇ ꯊꯧꯗꯥꯔꯗꯅ. ꯂꯥꯡꯂꯦꯟ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯇꯧꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯅꯔꯤꯟ ꯌꯥꯝꯅ ꯇꯟꯕ꯭ꯔꯥ? ꯌꯥꯝꯅ ꯇꯟꯕ꯭ꯔꯥꯕ?" ꯑꯁꯤ ꯍꯦꯛ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯁꯦꯠ ꯁꯦꯠ ꯊꯥꯏ꯫ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯖꯩ, "ꯏꯃꯥ, ꯀ꯭ꯋꯥ ꯃꯔꯨ ꯈꯦꯠꯄ ꯑꯗꯨꯗ ꯊꯥꯡꯅ ꯈꯨꯠ ꯑꯁꯤꯗ ꯁꯣꯛꯈꯤꯕ. ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯅ ꯑꯃꯨꯛ ꯇꯧꯕꯅꯤ." ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯂꯩꯃꯇꯣꯟ ꯃꯍꯥꯛꯇꯤ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ꯫ "ꯀꯔꯤꯒꯤꯅ ꯈꯨꯠ ꯁꯣꯛꯄ? ꯊꯕꯛ ꯇꯧ ꯍꯥꯏꯔꯒ ꯋꯥꯈꯜ ꯑꯗꯨꯗ ꯀꯔꯤ ꯈꯟꯗꯨꯅ ꯂꯩ? ꯊꯕꯛ ꯑꯃ ꯇꯧꯕꯗ ꯈꯣꯏꯖꯪꯗꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪ ꯇꯁꯤꯈ꯭ꯔꯣꯅꯦꯍꯦ! ꯅꯪ ꯂꯩꯕꯗꯒꯤ ꯏꯃꯨꯡ ꯑꯁꯦ ꯋꯥꯔꯕꯅꯦ, ꯋꯥꯔꯕ! ꯅꯍꯥꯛ ꯊꯛꯇ ꯑꯩꯁꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯆꯤꯡꯒꯟꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤꯕꯅꯦ꯫ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯃꯈꯣꯏ ꯀꯅꯥꯃꯠꯇꯅ ꯈꯪꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ. ꯀ꯭ꯋꯥ ꯃꯔꯨ ꯈꯖꯤꯛꯇ ꯈꯦꯠꯄꯁꯤꯗ ꯃꯈꯨꯠ ꯁꯣꯛꯂꯦꯒ ꯀꯥꯏꯗꯅ. ꯀꯔꯤꯒꯤꯅ ꯈꯨꯠ ꯁꯣꯛꯄ? ꯍꯩ, ꯁꯠ ꯂꯣꯏꯁꯤꯜꯂꯨ ꯃꯁꯤ." ꯂꯥꯡꯂꯦꯟꯅ ꯍꯥꯏ, "ꯏꯃꯥ, ꯑꯩ ꯑꯗꯨꯝ ꯇꯧꯒꯦ. ꯏꯆꯦꯁꯤ ꯃꯈꯨꯠ ꯁꯣꯛꯂꯤꯅꯤ." "ꯍꯩ, ꯃꯁꯤ ꯅꯪꯒꯤ ꯅꯊꯧꯔꯥ? ꯍꯧꯒꯠꯂꯨ! ꯃꯁꯤꯒꯤ ꯃꯤꯅꯥꯏꯒꯤ ꯊꯕꯛꯅꯤ. ꯌꯨꯝ ꯑꯁꯤꯗ ꯃꯥꯅ ꯐꯝꯖꯥ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯕ꯭ꯔꯣ? ꯃꯥꯁꯦ ꯃꯤꯅꯥꯏꯅꯤ, ꯃꯤꯅꯥꯏ." "ꯏꯃꯥ, ꯍꯧꯒꯠꯂꯨ, ꯏꯃꯨꯡꯗ ꯆꯪꯉꯨ. ꯃꯤꯅꯥꯏ ꯃꯥ ꯑꯃ ꯂꯩꯔꯤꯉꯩꯗ ꯏꯆꯥꯅ ꯀꯔꯤꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯒꯅꯤ? ꯑꯃꯠꯇ ꯇꯧꯍꯜꯂꯣꯏ. ꯍꯧꯒꯠꯂꯣꯅꯦ." ꯁꯛꯍꯦꯟꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯤ꯫ ꯑꯁꯨꯛ ꯑꯆꯥꯟ ꯃꯤꯔꯥꯟ ꯅꯥꯏꯕ ꯃꯍꯥꯛ ꯈꯪꯐꯝ ꯈꯪꯗꯦ꯫ ꯀꯞꯅꯤꯡꯕꯅ ꯃꯍꯥꯛ ꯂꯣꯏꯔꯦ꯫ ꯂꯥꯡꯂꯦꯟ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯩꯃꯇꯣꯟꯅ, "ꯍꯩ, ꯆꯞ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯂꯩꯔꯤꯕꯗꯨꯅ ꯀꯔꯤꯒꯤ? ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯍꯥꯟꯈꯤꯒꯅꯤ. ꯁꯠꯇꯣ, ꯑꯗꯨꯒ ꯁꯤꯡꯁꯨ ꯅꯪꯅ ꯈꯥꯏꯒꯗꯕꯅꯤ. ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯃꯆꯥꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯩ, ꯂꯦꯞꯇꯨꯅ ꯂꯩꯔꯅꯨ. ꯊꯕꯛ ꯑꯃ ꯇꯧꯕꯗ ꯅꯕꯨꯛꯅꯤꯡꯗꯣ ꯈꯣꯏꯖꯪꯗ꯭ꯔꯕꯗꯤ ꯈꯔ ꯁꯣꯛꯄ ꯇꯥꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯈꯥꯗ ꯐꯝꯊꯔꯛꯏ꯫ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡꯅ ꯃꯥꯏꯊꯣꯡ ꯇꯝꯅ ꯁꯤꯟꯊꯔꯛꯏ꯫ ꯃꯍꯥꯛ ꯀꯞꯄꯤ꯫ ꯀꯞꯆꯕ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯃꯈꯨꯠꯇ ꯁꯣꯛꯈꯤꯕꯒꯤ ꯑꯅꯥ ꯆꯩꯅꯥꯗꯨ ꯈꯥꯡꯗꯨꯅ ꯀꯞꯅ ꯀꯞꯅ ꯃꯍꯥꯛ ꯀ꯭ꯋꯥ ꯃꯔꯨꯗꯨ ꯈꯦꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤ
Tasengna mahak makutta sokhiba aduna sing khaiba ngamdre. Maning aduda mahak tuminna phamduna lei matondo maning adomda amuk thoi. Sakhenbina maning aduda phamduna leiriba adubu uraduna mahak khangsaw amuk sawi. Hai, karino tawrido? Ish, maning asida kayada nungaina phamduna leiribani yekmuni. Hai, nang sing khaiba loirabra? Khongkap ama kanchinduna mahak yengi. Singna amata khairamdabaduda amukka hena saugatuna. Sing so amata khaidaba. Hai, nang na tawriba si karino? Taw haina sinaba thabak amata tawdaba sibu karino? Sing khayu haina adok phajana haikhraga. Nungaina phamlaga leiramladana. Hai, nang ta phuraga loire he nang. Amuk jangsinduna makhut khobak aduna Sakhenbigi manangan aduda set thai. Puman dana nang she karino masu tawri. Mina ngangliba si kari lege haibasu magok aduda kari su khandene nang ha yamna thuna hogatlo singa se haujimak prap khayu. Sakhenbi tapna hogalai mamabu yengduna hai. Ima nacha singsi khaige haina tawjabani. Ngasai khutchida thangna sokhibagi nabana singa se khaiba ngamdre. Kari sing khaiba ngamdre ka kaidana. Nakhut adu nai haiduna nathibongdi chararoige haina nang hairakloinia. Karigi nakhut naba khaigadabani singa se khaidaba sungya he yaroi. Ima nachana haisi se singbani. Nachaba mukta nuksibiyu kaidauge. Kanagi macha nangbo aigi icharo. Nanggobi ichadi aigi leijalakchadeko. Tawsinaduna leibana kanaroi. Prap singa se khayu. Matam se thengkinabani. Ima singse aikhoi thoibadu oina khaihalasi. Kari hai aigi ichani sibu nangi namita kari oinoge. Icha ani asidenia yum masigi mapune. Aduga nangna yum masigi minai. Nang hekta icha ani da thodaba yabra. Hai chayamna ninu hairibasin. Singjang se payu aduga sing khayu. Ima satchat payu ne. I thoklasu thokjasano. Thabak tawbada khoijangdrabadi aduni. Sakhenbi kanana mamu nungshibini mahak upai leite. Makhutuna singjangdu paire. Ana chaina du khangduna mahak singa du khai. Asumna magi punchi wana lele. Magi wakhalda nongmadi asumna khalai. Aigi punchi se waman kre. Ai mafam asida asuma khathana leithaba tharabadi. Ai soidana siba thari. Poktabi imagi miyot mine. Sarai kayada ai tasingna wari. Ai ase haujikti leisabi haibadu pharabani. Aduna ai yum palaki. Iporoibagi manakta aigi punchi se kharatu aisu awaba kokna hingba ngambra haina yenglagi. Ta khombana iphamda haiba waduda ai yakragi. Ai magi matungda inkragi. Asuk sangba punchi ase yum masida minayoiduna makhoi pumnamagi hotnaba yabade ai honaramledana. Ai haujikti khangba ngamlaktri. Imana aibu inthokpirakpa tharabasu ai mafam aduda adumak leikragi. Asumna khanduna mahak mathangi numit aduda khombaga unaba thogle. Lamhang aduda makhoyani unari. Sakhenbina magi punchigi wari pumba khombada loinali. Khombadi Sakhenbibu tasingna pamba oibana magi thamoibu masak khangbiduna asumna hai. Sakhenbe karigi nangna wagani si nangbo iginakta nungaina thambigani. Nang karisu wagano haujikti nangki awabagi matamda loirabani. Nanggidamak ai leini. Nangna asumna aina haibu wada harau ni yabirakpase. Ayamna nungai. Ai tasingna nungai. Yumgi ima khoina nangbu inthoklabasu aigida nangbu nungai na thamgani. Thakomba wabana isaruk oiraba aigi punchi se. Nangna masak munna khangbiyo. Nangi nakada aibu mapok asimagi chekshina thambiyo ko. Nangbu mapok asimagi aigi nakta lengdana thamgani. Adubu khomba mahak haujik phauba Sakhenbigi mafamda mahak asi nupi ama leire haiba wafam asi haidoktri. Kona yum yauraba matungda khangbasu khangjarasano haina mahak khalle. Sakhenbina su yarabada numit asida mahakna Sakhenbibu puduna mayum tamna chatlami. Somdana lay mahalna makutta nga yauba khaw ma yaladuna mayum tamna changlai. Khawdo darida thamduna masu darida phamthai. Aduga mamong nupibu kawi. Arubiya hai ima halagle thokla ulau he. Arubi sumapalda sat thoklai. Kari haige ima nga cha se haiduna nya ima ne kaithel tagi nga ma leirakpani. Ibungo bu halakrabra. Ima halaktri.
Mabu semange haina tawbani. Hari, imana oina semba haibaduni. Nangna thongnaba kari na amukta chakhumda semluso. Hoi ma, mamdi mamsilaklabani. Ibungona hawjik phawba yumda halaktriba sibu kharadi thengba mali. Arubine imungda changge haina hek tawbaga thongalda nupa amaga nupi amaga changlaklibadu hek ui. Mana hai. Ima, thongalda mi changlakli mali. Kanano ni mamlaklakana sida. Ima, asibu makhoita chawna tabrane. Manida. Magi matungda inarakliba nupi asina kana. Arubi, magi mapukningda jingnaba ama phawkhri. Khombana mang thaduna changlai. Mamaga magi nupigana mangolda lairibado mahak ui. Sakhenbida yengduna mana hai. Sakhenbe, imani. Imabu khuromo. Masida sakhenbina masada illiba phiyeduki phizina lay mahalbu khurumge haini hek paktharakpada lay mahalna hai. Ngaikho, nang kanano? Mathong maram khangdana aingonda khurumgana. Hawgatlo. Nangbu kanano? Sakhenbi paktharambado hawgatki. Khombana mamada hai. Mase. Nachayna ngasidagi aigi nupi oina. Yum masigi mau oina pusilaklabani. Wafam asi tabada lay mahal khang sawi. Arubisu sauningbana loy. Sor mapi honduna mapuroybada yengduna mahaklay. Lay mahal na phuk hawgatuna. Kari no nang na hairibada. Hawjimak mabu mayumda thidokloso. Wahay asidagi hauna sakhenbisu masada jingnaba amadi phawri. Khombana khummi. Karigi mabu aina mayumda mukhiludoiba. Mase yumsida lengdana lehalagi. Yumsigi yumburembi ohelagi haina aina puraklabani. Hai, nang na hairibadu karino. Nangbu ngaurabro. Madu taba yaba wanati. Miyam khangna luhonglaba nang natra. Arubi se kanano? Arubi su yaushilai. Makhoita chong na khanbiriba wakhalasibu karino. Ayasibu karin haina khanbagi. Yumsida ayama ichaw na lay haibasi kauthopra. Khombana. Ima, arubidi imagi imauni. Aina luhongba ngamloy haina haibada pabung amadi imana. Nacha aingonda sap tawduna maga namdana luhonghanki. Ima pabungge aningba pamade thongkri. Nacha aigi thamoina kairiba sidi ima pabungna karisu khangba nate. Aduna nacha aigi thamoina khoidabi nupi mabu yum masida. Aigi oina pusilakpani. Masida kana amatana thingba ngamgadaba nate. Hai, madu hekta yabra. Lekai kari haina khini. Napabung khanglabadi soidana wa thoklagani. Nupi se yamna thuna mayumda thindokloso. Mabu yum masida punchigi oina thamlage haiduna nacha aina mabu puraklabani. Makhata ba wamata nacha ingonda haibiraklagano. Wahai se haiduna sakhenbigi makhudangda tapaiduna sakhenbibu chingduna imong tamna pushinki. Lay mahalna sauningna. Hai, ngaiko, nang ngaiko. Nupidu imongda pushinki ba yaroi. Hai, nang ngaiko wo. Adumak makhoyani imongda changki. Arubisu saubana loiri manemda hai. Ima, hawji karino tawdoise. Aidi yaroi haisini. Nupi ase mafam asida lehenba sungya yaroi. Maba hawjimak thinkigadabani. Bema, ima tawge. Magumbi karisu leitabi nupi amana. Yum masida hekta leiba matiklo ima tawge. Imana mabu mangak samda paiduna soidana induna yum masida gitankhigani. Yum sigi yumburembidi imawni. Ibungoni hekta lamhenba yabra. Ima leiri. Imawgi ima leiri. Ima tawge. Ima, aidi yaroi hairisini ko. Aidi yamna sauninge. Ayama yumsida ichaw-chawna leiraga nupi amaga mapusilakladana. Yaroi ko ima. Mana ingonda nungsibam yengabata yengda hairibasigi maramdi asina oirabako. Ima tawge. Mabu tangani imana. Mana hekta asumna tawba yabra. Yamna sauna makhoyani mapalda phamduna leiri. Somdana mamsin kraba matam adu phawba sakhenbina mayumda halaktrabaduda leimatondu yamna sauningna mangola duda leptuna leiri. Mamit aduna thongalda yengduna haijai. Hawjik phawba halaktene se. Kadai tana chatliba machano haibani. Numitna pukta kraba si phawba mayumda hanjilakani haiba khangdaba sibu karino. Othokna sungang neida. Mane yum sida handa halakhoba. Aina kaidogi yam. Phumanba asida China su karisu kidrene mahak. Masigi lamket pisya. Khoidaw asi hek sawhalida. Imongdagi thoibaga langlenga thoklai. Langlena mamada hangi. Ima, ichedobu kadai da leiramgani. Hawjik phawba halaktriba se. Mahana chatbabu aina khangadro.
ꯅꯨꯃꯤꯠꯅ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯕ ꯑꯁꯤ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯍꯥꯏꯋꯥꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯉꯥꯡꯅꯩꯗꯀꯣ ꯃꯁꯤ ꯀꯥ ꯑꯃ ꯌꯥꯝꯅ ꯍꯦꯟꯗꯧꯔꯤ ꯍꯟꯗ ꯍꯜꯂꯛꯈꯤꯁꯅꯨꯃ ꯆꯥꯛ ꯄꯤꯖꯔꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯑꯁꯤꯕꯨ ꯃꯇꯤꯡ ꯊꯣꯛꯅ ꯂꯥꯛꯅꯒꯦ ꯈꯪꯗꯦ ꯊꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏ ꯏꯃꯥ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯂꯒ ꯏꯆꯦꯗꯣ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯏ ꯀꯔꯤꯒꯤ ꯃꯥꯕꯨ ꯌꯦꯡꯒꯗꯣꯏꯕ ꯃꯥꯕꯨ ꯃꯤ ꯅꯠꯇꯕ꯭ꯔꯣ ꯁꯥ ꯎꯆꯦꯛ ꯐꯥꯎꯕ ꯅꯨꯃꯤꯠꯅ ꯇꯥꯈ꯭ꯔꯕꯗꯤ ꯃꯌꯨꯝ ꯃꯀꯣꯜꯗ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯏꯃꯥ ꯏꯆꯦꯗꯣ ꯆꯦꯟ ꯆꯣꯡꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥ ꯆꯦꯟ ꯆꯣꯡꯕ ꯍꯥꯏꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯆꯦꯟ ꯆꯣꯡꯂꯝꯂꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯃꯊꯤꯕꯣꯡ ꯆꯔꯥ ꯑꯗꯨ ꯐꯥꯎꯕ ꯑꯅꯤꯁꯨꯅ ꯆꯥꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯥꯅ ꯆꯦꯟ ꯆꯣꯡꯂꯗꯅ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗ ꯏꯟꯊꯣꯛꯈꯤꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯈꯥꯗ ꯐꯝꯊꯩ ꯂꯥꯡꯂꯦꯟꯅ ꯊꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯇꯥꯆꯧ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯏꯆꯦꯗꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯅꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯂꯒ ꯌꯦꯡꯂꯨꯁꯤꯔꯥ ꯂꯩ ꯃꯇꯣꯟꯅ ꯀꯔꯤꯒꯤ ꯆꯠꯄꯅꯣ ꯆꯠꯄ ꯌꯥꯔꯣꯏ ꯏꯃꯨꯡꯗ ꯆꯪꯉꯨ ꯏꯃꯨꯡꯗ ꯂꯩꯌꯨ ꯃꯥꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯃꯥꯅ ꯊꯣꯛꯄ ꯂꯩꯔꯝꯁꯅꯤ ꯃꯥꯅꯦ ꯃꯥ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯐꯩ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯍꯜꯂꯛꯂꯕ ꯃꯥꯅꯦ ꯃꯥ ꯌꯦꯡꯉꯨ ꯍꯩ ꯆꯪꯉꯨ ꯏꯃꯨꯡꯗ ꯊꯣꯏꯕꯒ ꯂꯥꯡꯂꯦꯟꯒ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩ ꯃꯇꯣꯟꯅ ꯃꯆꯤꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯍꯧꯏ ꯆꯦꯟ ꯆꯣꯡꯂꯝꯂꯕꯗꯤ ꯐꯒꯅꯤꯗ ꯃꯥꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯕꯗꯤ ꯐꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤꯕꯅꯤ ꯌꯨꯝꯁꯤꯗ ꯃꯥꯅ ꯂꯩꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ ꯆꯦꯜꯂꯝꯂꯗꯤ ꯐꯅꯤꯗ ꯃꯍꯥꯛꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯗꯤ ꯑꯗꯨꯃꯛ ꯍꯜꯂꯛꯇ꯭ꯔꯤ ꯈꯣꯝꯕꯅ ꯁꯛꯍꯦꯟꯕꯤꯕꯨ ꯃꯆꯜ ꯅꯨꯄꯤꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯄꯨꯁꯤꯜꯂꯤ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤ ꯐꯝꯂꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯗꯤ ꯏꯔꯩ ꯂꯩꯇꯥꯗꯦ ꯆꯤꯡꯅꯕ ꯑꯃꯁꯨ ꯏꯐꯥꯎꯗ ꯐꯥꯎꯔꯤꯕꯅꯤ ꯃꯅꯥꯛꯇ ꯈꯣꯝꯕꯁꯨ ꯐꯝꯂꯤ ꯃꯥꯁꯨ ꯍꯥꯏꯐꯝ ꯑꯃ ꯈꯪꯗꯦ ꯑꯔꯨꯕꯤꯅ ꯃꯅꯦꯝꯗ ꯍꯥꯏ ꯏꯃꯥ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯊꯨꯅ ꯇꯥꯟꯈꯤꯒꯗꯕꯅꯤ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗꯩ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯕꯨꯡꯉꯣꯅ ꯍꯦꯛꯇ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯑꯩ ꯂꯩꯔꯤꯉꯩꯗ ꯃꯥꯅ ꯍꯦꯛꯇ ꯂꯝ ꯍꯦꯟꯕ ꯌꯥꯕ꯭ꯔꯥ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯅ ꯑꯩꯕꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏꯗꯨꯅ ꯅꯆꯥꯅꯨꯄꯥꯁꯤꯗ ꯂꯨꯍꯣꯡꯈꯤꯕꯅꯤ ꯑꯩꯁꯨ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯖꯗꯅ ꯂꯨꯍꯣꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯃꯇ ꯌꯦꯡꯗꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯏꯃꯥ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯣꯏ ꯁꯛꯍꯦꯟꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯍꯪꯉꯤ ꯍꯥꯏꯕꯤꯌꯨ ꯏꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯗꯨ ꯅꯪꯒꯤ ꯅꯨꯄꯤꯔꯥ ꯈꯣꯝꯕꯅ ꯏꯪꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏ ꯁꯛꯍꯦꯟꯕꯤ ꯑꯩ ꯋꯥꯐꯝ ꯑꯁꯦ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯈꯤꯗ꯭ꯔꯤ ꯃꯁꯤꯒꯤꯗꯃꯛ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯍꯧꯖꯤꯛꯇꯤ ꯋꯥꯐꯝ ꯑꯁꯤ ꯂꯣꯠꯇꯨꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯑꯩ ꯑꯁꯦꯡꯕ ꯋꯥꯐꯝꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯗ ꯂꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯅ ꯃꯥꯕꯨ ꯌꯥꯝꯅ ꯌꯥꯈꯤꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯑꯔꯨꯕꯤꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯂꯨꯍꯣꯡꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩ ꯇꯁꯦꯡꯅ ꯌꯥꯖꯈꯤꯗꯦ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯅ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯍꯥꯏꯅ ꯁꯥꯞ ꯇꯧꯈꯤ ꯏꯃꯥ ꯏꯄꯥꯒꯤ ꯁꯥꯞ ꯑꯗꯨꯕꯨ ꯀꯤꯕꯗꯒꯤ ꯑꯩ ꯏꯁꯥꯅ ꯌꯥꯅꯤꯡꯗ ꯄꯥꯝꯗꯅ ꯑꯔꯨꯕꯤꯒ ꯂꯨꯍꯣꯡꯈꯤ ꯂꯨꯍꯣꯡꯖꯩ ꯍꯥꯏꯕ ꯈꯛꯇꯅꯤ ꯉꯁꯤ ꯐꯥꯎꯕ ꯃꯥ ꯑꯩ ꯂꯩꯃꯤꯟꯅꯔꯛꯄ ꯅꯠꯇꯦ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯑꯣꯏꯕꯒꯤ ꯂꯝꯆꯠ ꯀꯔꯤꯁꯨ ꯆꯠꯈꯤꯗ꯭ꯔꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯃꯥꯕꯨ ꯄꯥꯝꯗꯦ ꯌꯥꯅꯤꯡꯗꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯩ ꯈꯛ ꯉꯝꯂꯣꯏ ꯑꯩꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯂꯥꯟꯖꯗ꯭ꯔꯕꯤ ꯃꯍꯥꯛꯇꯤ ꯃꯉꯛꯇ ꯊꯧꯔꯤ ꯊꯨꯗꯨꯅ ꯃꯊꯟꯇ ꯊꯋꯥꯏ ꯊꯥꯈꯤ ꯁꯛꯍꯦꯟꯕꯤ ꯑꯩꯅ ꯋꯥꯁꯛꯈꯤꯕ ꯑꯃ ꯂꯩ ꯑꯔꯨꯕꯤꯕꯨ ꯑꯩꯅ ꯍꯟꯅ ꯀꯩꯗꯧꯅꯨꯡꯗ ꯌꯦꯡꯂꯣꯏ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯃꯥꯒ ꯄꯨꯟꯅ ꯑꯩꯒ ꯂꯩꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯤꯕꯅꯤ ꯑꯩꯅ ꯄꯥꯈꯪ ꯁꯥꯗꯨꯅ ꯅꯪꯕꯨ ꯀꯣꯏꯈꯤꯕ ꯑꯁꯤꯒꯤꯗꯃꯛ ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯁꯛꯍꯦꯟꯕꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯕꯨ ꯏꯅꯥꯛꯇ ꯂꯨꯅ ꯆꯥꯟꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤꯌꯦ ꯁꯛꯍꯦꯟꯕꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕꯗ ꯁꯛꯍꯦꯟꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕꯗꯤ ꯐꯥꯎꯔꯤ ꯑꯗꯨꯕꯨ ꯁꯥꯎꯕꯗꯤ ꯉꯝꯗꯦ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯑꯗꯨ ꯌꯧꯅ ꯋꯥꯅ ꯍꯤꯡꯂꯕ ꯑꯗꯨ ꯈꯔ ꯃꯈꯩ ꯑꯋꯥꯕ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯩꯆꯥꯛ ꯐꯪꯂꯗ꯭ꯔꯥ ꯍꯥꯏꯅ ꯃꯍꯥꯛ ꯈꯜꯂꯤ ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯃꯥꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯀꯔꯝꯕ ꯊꯃꯣꯏꯅꯣ ꯅꯪꯅ ꯅꯤꯡꯖꯕ ꯑꯗꯨꯇꯅ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯀꯔꯝꯅ ꯌꯥꯒꯅꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯅ ꯁꯤꯜꯂꯤꯕ ꯑꯁꯤꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯇꯥꯈꯣꯝꯕ ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯂꯥꯜꯂꯦ ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯊꯤꯟꯃꯜꯂꯤ ꯅꯪꯅ ꯏꯐꯝꯗ ꯄꯥꯈꯪ ꯁꯥꯔꯝꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯅꯪꯕꯨ ꯀꯔꯤꯁꯨ ꯋꯥꯔꯧꯗꯦ
ꯑꯩꯗꯤ ꯅꯪꯕꯨ ꯄꯥꯈꯪꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯕꯤꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯝꯒꯅꯤ꯫ ꯅꯪꯁꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯈꯟꯗꯨꯅ ꯌꯦꯡꯕꯅꯤ꯫ ꯅꯪꯅꯗꯤ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯈꯟꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯑꯁꯤꯗ ꯏꯃꯥ ꯑꯃꯗꯤ ꯏꯆꯦꯅ ꯑꯩꯕꯨ ꯀꯔꯤꯅꯦ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ? ꯑꯩꯕꯨ ꯇꯧ ꯉꯝꯕꯤꯅꯤ, ꯅꯨꯄꯥꯗ ꯆꯣꯞꯄꯤꯅꯤ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯈꯜꯂꯝꯒꯅꯤ꯫ ꯑꯁꯨꯛ ꯃꯩꯁꯥ ꯂꯥꯡꯅ ꯑꯋꯥꯕ ꯏꯄꯥꯛꯇ ꯍꯤꯡꯂꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯍꯥꯏꯕꯁꯦ ꯅꯪꯅ ꯍꯥꯟꯅꯁꯨ ꯈꯪꯕꯤꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯅꯕ ꯁꯤꯟꯕꯤꯔꯤꯕ? ꯃꯁꯤꯔꯣ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ? ꯁꯈꯦꯟꯕꯤ, ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯅꯪꯇꯅ ꯈꯣꯡꯐꯝ ꯑꯅꯤ ꯁꯨꯅ ꯍꯣꯡꯕꯤꯒꯅꯨ꯫ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯦꯞꯀꯅꯤ꯫ ꯏꯃꯥ ꯑꯃꯗꯤ ꯑꯔꯨꯕꯤꯅ ꯍꯥꯏꯕ ꯋꯥ ꯑꯃꯇ ꯑꯩ ꯇꯥꯔꯣꯏ꯫ ꯃꯥꯗꯤ ꯏꯃꯥꯅ ꯈꯟꯖꯕ ꯃꯃꯧ ꯅꯨꯄꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯄ ꯃꯔꯥꯏꯅ ꯂꯩꯖꯁꯅꯤ꯫ ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯔꯤꯕ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯋꯥ ꯌꯥꯝꯅ ꯌꯥꯝꯕ ꯊꯕꯛꯅꯤ꯫ ꯃꯁꯤꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ? ꯌꯨꯝ ꯑꯁꯤꯗ ꯌꯨꯝꯕꯨꯔꯦꯝꯕꯤ ꯅꯨꯄꯤ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯑꯩꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯁꯤꯟꯕ꯫ ꯇꯥꯈꯨꯝꯕ, ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛ ꯑꯃꯅꯤ꯫ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯌꯨ꯫ ꯁꯈꯦꯟꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯒꯦ ꯍꯥꯏꯅ ꯂꯦꯞꯇꯨꯅ ꯑꯩꯅ ꯅꯪꯕꯨ ꯄꯨꯔꯛꯂꯕꯅꯤꯅꯦ꯫ ꯅꯪ ꯅꯠꯇꯕ ꯋꯥꯈꯜ ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯃꯤꯅꯣꯛ ꯃꯩꯁꯥ ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯥꯌꯣꯛꯅꯕꯤꯒꯅꯤ꯫ ꯑꯩ ꯃꯗꯨ ꯄꯥꯝꯗꯦ꯫ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯌꯨ꯫ ꯑꯩ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯆꯈꯤꯒꯦ꯫ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯀꯥꯏꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯑꯩ ꯏꯁꯥꯅ ꯌꯥꯖꯩ꯫ ꯑꯩ ꯏꯁꯥꯒꯤ ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝꯅ ꯊꯦꯛꯈꯤꯕꯒꯤꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯊꯤꯟꯕꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯒꯅ ꯑꯩ ꯏꯊꯟꯇ ꯑꯗꯨꯝ ꯆꯠꯆꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯦꯟꯕꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯁꯤꯗ ꯈꯣꯝꯕꯅ, ꯉꯥꯏꯈꯣ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯅꯪꯁꯦ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤꯅꯦ꯫ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯌꯥꯔꯣꯏ꯫ ꯑꯩꯕꯨ ꯈꯥꯝꯂꯒꯅꯨ꯫ ꯏꯔꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯅ ꯑꯩ ꯈꯜꯂꯒꯦ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯁꯈꯦꯟꯕꯤ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯁꯛꯁꯦ ꯅꯪ ꯑꯃꯨꯛꯇ ꯈꯪꯉꯨꯅꯤ꯫ ꯑꯩꯅ ꯋꯥꯁꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯈꯛ ꯃꯤꯔꯥꯏꯔꯣꯏ꯫ ꯑꯩꯅ ꯅꯪꯕꯨ ꯈꯛ ꯊꯥꯗꯣꯛꯂꯣꯏꯅꯦ ꯁꯈꯦꯟꯕꯤ꯫ ꯃꯈꯥ ꯇꯥꯔꯅꯨꯕ, ꯍꯦꯟꯅ ꯊꯦꯡꯈꯤꯅꯕꯅꯤ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯄꯥꯜꯗꯒꯤ ꯂꯩ ꯃꯍꯜꯅ ꯀꯧꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯍꯩ ꯏꯕꯨꯡꯉꯣ, ꯅꯪ ꯃꯄꯥꯜꯗ ꯊꯣꯛꯂꯛꯎ꯫ ꯋꯥꯔꯤ ꯁꯥꯁꯤꯜꯂꯣ꯫ ꯊꯣꯛꯂꯛꯎ ꯅꯪ꯫ ꯈꯣꯝꯕꯅ ꯁꯈꯦꯟꯕꯤꯗ ꯍꯥꯏ꯫ ꯁꯈꯦꯟꯕꯤ, ꯅꯪ ꯂꯩꯔꯝꯃꯨ꯫ ꯐꯃꯨꯡ ꯑꯁꯤꯗ ꯐꯝꯃꯨ꯫ ꯑꯩ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯨꯒꯦ꯫ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯣꯛꯏ꯫ ꯑꯔꯨꯕꯤꯗꯤ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯩ ꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏ, ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤ? ꯅꯪꯕꯨ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯑꯉꯥꯡ ꯃꯆꯥꯔꯣ? ꯏꯃꯥ, ꯅꯆꯥ ꯑꯩꯒꯤꯁꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯇꯧꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯣꯏꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯆꯥ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯒꯅꯨ꯫ ꯍꯩ, ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ? ꯅꯄꯥꯕꯨꯡꯅ ꯍꯜꯂꯛꯂꯒ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯄꯗ ꯀꯔꯤ ꯑꯣꯏꯒꯅꯤ? ꯅꯪꯒꯤ ꯀꯔꯤꯒꯤ ꯇꯨꯡꯒꯤ ꯈꯟꯗꯦ? ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯅꯤꯡꯂꯛꯄ ꯑꯗꯨꯗ ꯇꯧꯕ ꯀꯅꯥꯅ ꯍꯧꯅꯕꯒꯦꯕ? ꯏꯃꯥꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨꯗꯤ ꯂꯣꯏꯅ ꯊꯨꯡꯂꯕ ꯅꯠꯇ꯭ꯔꯣ? ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯊꯨꯡꯈ꯭ꯔꯕꯅꯤꯅ ꯌꯥꯔꯦ꯫ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯣ꯫ ꯅꯆꯥ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯂꯒꯅꯤ꯫ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯃꯊ꯭ꯋꯥꯏ ꯑꯁꯤ ꯆꯥꯛꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯌꯦꯡꯉꯨ꯫ ꯃꯁꯤꯕꯨ ꯇꯧꯍꯩꯔꯤꯕ꯭ꯔꯥꯕ? ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡ ꯑꯅꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯆꯥ ꯑꯩꯒꯤꯗꯤ ꯁꯈꯦꯟꯕꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯅꯤ꯫ ꯏꯃꯥ ꯑꯃꯗꯤ ꯅꯈꯣꯏ ꯀꯅꯥꯃꯠꯇꯅ ꯁꯈꯦꯟꯕꯤꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯇꯧꯕ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯁꯈꯦꯟꯕꯤꯒꯤꯗꯃꯛꯇ ꯐꯩꯒꯥꯛ ꯐꯩꯅ ꯃꯍꯥꯛꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯩ ꯃꯍꯜꯒꯤ ꯃꯄꯨꯔꯣꯏꯕꯗꯤ ꯂꯪꯐꯩꯗ ꯂꯩꯈꯤ꯫ ꯂꯩ ꯃꯍꯜ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯍꯥꯛ ꯂꯩꯔꯤ꯫ ꯋꯥꯈꯜ ꯑꯗꯨꯗꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯉꯥꯡ ꯃꯥꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯑꯩ ꯑꯁꯦ ꯃꯥꯒꯤ ꯃꯃꯥꯅꯤ꯫ ꯃꯃꯥ ꯑꯩꯉꯣꯟꯗ ꯃꯥꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯁꯤꯡꯅꯕ ꯌꯥꯕ꯭ꯔꯥ? ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯑꯔꯨꯕꯤꯅꯗꯤ ꯃꯅꯦꯝꯗ ꯑꯁꯨꯝꯅ ꯀꯟꯅ ꯍꯥꯏꯔꯤ, ꯏꯃꯥ, ꯑꯩ ꯆꯠꯂꯒꯦ꯫ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯁꯥꯡꯅ ꯑꯩ ꯂꯩꯕ ꯉꯝꯂꯣꯏ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗꯦ꯫ ꯏꯄꯥꯝꯗ ꯆꯠꯇꯨꯅ ꯑꯩ ꯂꯩꯈ꯭ꯔꯒꯦ꯫ ꯍꯩ, ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ꯫ ꯏꯃꯧꯅ ꯀꯔꯤꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ? ꯏꯃꯥ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯌꯨꯝ ꯑꯁꯤ ꯅꯪꯒꯤꯅꯤ꯫ ꯅꯪ ꯑꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ꯫ ꯅꯪ ꯆꯠꯄ ꯈꯛ ꯌꯥꯔꯣꯏꯀꯣ? ꯑꯩꯗꯤ ꯆꯠꯈꯤꯅꯤꯌꯦ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗꯦ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯛꯄꯗꯒꯤ ꯃꯥꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯑꯩ ꯑꯁꯤꯕꯨ ꯀꯌꯥꯝ ꯐꯠꯇꯕ ꯃꯤꯅꯣ ꯏꯃꯥ? ꯑꯗꯨꯒ ꯃꯥꯅꯁꯨ
ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯌꯨꯝꯁꯤꯗꯒ ꯄꯨꯁꯤꯜꯂꯛꯂꯗꯅ ꯑꯩ ꯏꯄꯥꯝꯗ ꯆꯠꯀꯅꯤ. ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯒꯅꯤ. ꯑꯗꯨꯕꯨ ꯃꯥꯕꯨ ꯃꯅꯝ ꯇꯠꯄ ꯃꯈꯩ ꯐꯨꯍꯟꯒꯅꯤ. ꯑꯩ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤ. ꯏꯃꯥ, ꯅꯃꯧꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯦ. ꯐꯔꯤꯈꯩ ꯐꯕ ꯅꯃꯧꯅꯤ. ꯃꯥꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯅꯨꯄꯤ ꯑꯁꯤꯕꯨ ꯁꯥꯟꯅꯄꯣꯠꯂꯣ? ꯂꯧꯅꯤꯡꯕ ꯃꯇꯝꯗ ꯂꯧꯕ ꯌꯥꯕ. ꯆꯞ ꯆꯥꯕ ꯑꯃ ꯈꯪꯍꯟꯒꯗꯕꯅꯤ. ꯑꯔꯨꯕꯤꯗꯨ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯂꯕꯅꯤ. ꯃꯄꯥꯝꯗ ꯍꯟꯈꯤꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯃꯍꯥꯛ. ꯑꯗꯨꯕꯨ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯟꯅ ꯈꯥꯝꯃꯤ. ꯀꯔꯤꯒꯨꯝꯕ ꯃꯃꯧ ꯅꯨꯄꯤ ꯑꯔꯨꯕꯤ ꯑꯁꯤꯅ ꯃꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯈꯤꯕ ꯊꯣꯛꯂꯕꯗꯤ ꯁꯣꯏꯗꯅ ꯋꯥ ꯆꯥꯎꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯈꯪꯉꯤ. ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯄꯤꯛꯊꯅ ꯍꯥꯏ. ꯏꯃꯧ ꯏꯕꯦꯝꯃ, ꯉꯥꯏꯈꯣꯁꯦ. ꯑꯃꯨꯛꯇ ꯇꯞꯊꯧ. ꯏꯃꯥ ꯋꯥ ꯍꯥꯏꯒꯦ. ꯌꯦꯡꯉꯨꯇꯣ, ꯅꯪ ꯑꯩ ꯆꯪꯗꯨꯅ ꯃꯁꯤꯒꯤ ꯇꯧ ꯉꯝꯕꯤ ꯅꯨꯄꯤ ꯑꯁꯤ ꯍꯦꯛꯇ ꯑꯣꯠꯁꯤ ꯅꯩꯁꯤ. ꯃꯥꯒꯨꯝꯕꯤ ꯑꯃꯅ ꯌꯨꯝ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ. ꯀꯌꯥꯝ ꯀꯨꯏꯅ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯒꯅꯤ? ꯑꯩ ꯇꯧꯒꯦ. ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛꯇ ꯂꯩꯕ ꯌꯥꯕ꯭ꯔꯥ? ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯗꯤ ꯏꯃꯧꯅꯤ. ꯃꯥꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏꯅꯤ. ꯑꯩ ꯇꯧꯒꯦ. ꯏꯃꯥ, ꯑꯗꯨꯅ ꯐꯒꯗ꯭ꯔꯥ? ꯐꯅꯤ. ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯃꯥꯌꯣꯛ ꯌꯥꯒꯅꯤ. ꯏꯃꯧꯒꯤ ꯇꯨꯕꯨꯝ ꯅꯥꯝꯃ ꯇꯦꯛꯍꯜꯂꯣꯏ. ꯂꯩꯔꯤꯕ ꯃꯈꯣꯏꯗꯤ ꯋꯥꯂꯥꯡ ꯑꯃꯠꯇ ꯉꯥꯡꯅꯗꯅ ꯂꯩꯔꯤ. ꯁꯛꯍꯦꯟꯕꯤ ꯃꯥꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ. ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯇꯧꯈꯤꯕ ꯅꯠꯇꯦ. ꯃꯍꯥꯛ ꯃꯔꯥ ꯂꯩꯖꯗꯕꯅꯤ. ꯃꯥꯅ ꯃꯌꯨꯝꯗ ꯍꯟꯗꯨꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯗꯁꯨ ꯃꯄꯨꯔꯣꯏꯕꯅ ꯈꯛ ꯌꯥꯗ꯭ꯔꯦ. ꯃꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯇꯧꯗꯨꯅ ꯂꯩꯔꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯈꯣꯝꯕ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ. ꯂꯩꯃꯍꯜꯗꯤ ꯁꯣꯝꯗ ꯁꯛꯍꯦꯟꯕꯤꯕꯨ ꯑꯣꯠꯅꯕ ꯄꯣꯔꯝ ꯄꯨꯝꯕ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯁꯤꯟꯗꯣꯛꯄ ꯂꯣꯏꯈ꯭ꯔꯦ. ꯃꯆꯥꯅꯨꯄꯥꯅ ꯊꯕꯛ ꯆꯠꯈ꯭ꯔꯕ ꯑꯗꯨꯗ ꯃꯆꯤꯜ ꯑꯗꯨꯗ ꯍꯥꯏꯖꯩ. ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯁꯔꯩ ꯍꯧꯔꯒꯦ. ꯃꯥꯒꯨꯝꯕꯤ ꯑꯃꯅ ꯌꯨꯝ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯅꯤ? ꯑꯩ ꯇꯧꯒꯦꯕ. ꯃꯥꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯦꯛ ꯆꯠꯈꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯁꯔꯩ ꯇꯧꯒꯦ. ꯃꯄꯥꯜꯗ ꯂꯦꯞꯇꯨꯅ ꯁꯛꯍꯦꯟꯕꯤꯕꯨ ꯀꯧꯏ. ꯍꯥꯏ, ꯁꯛꯍꯦꯟꯕꯤꯌꯥ, ꯅꯪ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ. ꯍꯩ ꯇꯥꯔꯕ꯭ꯔꯥ? ꯁꯛꯍꯦꯟꯕꯤꯁꯨ ꯃꯅꯦꯝꯅ ꯃꯥꯕꯨ ꯀꯧꯔꯕꯗ ꯃꯄꯥꯜꯗ ꯊꯣꯛꯏ. ꯑꯗꯨꯒ ꯍꯥꯏ. ꯏꯃꯥ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯂꯩꯕꯥꯛꯇꯣ, ꯑꯗꯨꯒꯅꯦ, ꯍꯋꯥꯏ ꯊꯔꯥꯛ ꯃꯔꯨ ꯈꯔ ꯊꯥꯖꯤꯜꯂꯨ. ꯐꯩꯗꯣꯝ 2ꯃꯨꯛ ꯇꯧꯒꯗꯕꯅꯤ. ꯏꯃꯥ, ꯅꯃꯧ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯜꯂꯤꯌꯦ. ꯑꯁꯤ ꯂꯣꯏꯔꯒ ꯇꯧꯖꯔꯒꯦ. ꯉꯁꯥꯏꯗꯒꯤ ꯀꯣꯜꯂꯤꯛ ꯐꯦꯡꯈꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯃꯤꯅꯥꯏ ꯑꯣꯏꯔꯕꯗꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯁꯠ ꯁꯠ ꯂꯣꯏꯅ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ. ꯉꯁꯤ ꯑꯩꯅ ꯉꯥꯡꯂꯤꯕ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯍꯜꯂꯨ. ꯆꯠꯂꯨ, ꯊꯨꯅ ꯇꯧ. ꯑꯗꯨꯒ ꯏꯪꯈꯣꯜ ꯑꯁꯤ ꯇꯧꯒꯗꯕꯅꯤ. ꯍꯣꯏ ꯏꯃꯥ. ꯁꯛꯍꯦꯟꯕꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯋꯥꯕꯗꯨ ꯑꯃꯨꯛꯀ ꯍꯦꯟꯕꯒꯨꯝ ꯇꯧꯔꯤ. ꯈꯔ ꯁꯥꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯑꯣꯟꯅꯔꯦ. ꯃꯍꯥꯛ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯪꯗꯨꯅ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯀꯟꯅ ꯐꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯂꯤ. ꯃꯗꯨꯕꯨ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯤ. ꯑꯗꯨꯒ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯃꯈꯨꯠꯇ ꯌꯣꯝꯄꯥꯛ ꯄꯥꯏꯗꯨꯅ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯇꯧꯕ ꯍꯧꯈ꯭ꯔꯦ. ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯗꯤ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯒꯤ ꯑꯗꯨꯃꯛ ꯃꯍꯥꯛꯅ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ. ꯏꯃꯨꯡꯗꯒꯤ ꯑꯔꯨꯕꯤꯗꯨ ꯃꯐꯤ ꯑꯃꯣꯠꯄ ꯈꯔ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯏ. ꯏꯪꯈꯣꯜꯗ ꯂꯩꯕꯥꯛ ꯇꯧꯔꯤꯕꯤ ꯁꯛꯍꯦꯟꯕꯤꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ. ꯍꯩ, ꯑꯩꯒꯤ ꯐꯤꯁꯦ ꯑꯃꯨꯛꯇ ꯁꯨꯗꯣꯛꯂꯔꯣ ꯂꯥꯎ. ꯅꯨꯡꯁꯥ ꯁꯥꯔꯤꯉꯩ ꯑꯁꯤꯗ ꯁꯨꯍꯧ. ꯃꯁꯤꯗ ꯁꯛꯍꯦꯟꯕꯤꯅ ꯈꯨꯝꯃꯤ. ꯏꯆꯦ, ꯏꯪꯈꯣꯜ ꯑꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯧꯕ ꯂꯣꯏꯈꯤꯒꯦ. ꯍꯩ, ꯏꯪꯈꯣꯜꯗ ꯇꯧꯕ ꯂꯣꯏꯕ ꯉꯥꯏꯔꯗꯤ ꯅꯨꯃꯤꯠꯁꯦ ꯃꯀꯣꯜꯗ ꯆꯪꯈ꯭ꯔꯅꯤ. ꯅꯨꯃꯤꯠꯅ ꯃꯀꯣꯜꯗ ꯆꯪꯈ꯭ꯔꯕ ꯀꯥꯟꯗ ꯐꯤꯁꯤꯡ ꯑꯁꯤ ꯅꯪ ꯁꯨꯒꯦ ꯍꯥꯏꯕ꯭ꯔꯣ? ꯃꯁꯤ ꯍꯥꯟꯅ ꯁꯠ ꯁꯠ ꯁꯨꯔꯣ ꯂꯥꯎ. ꯏꯃꯥꯅ ꯍꯋꯥꯏ ꯊꯥꯅꯕꯁꯤꯁꯨ ꯇꯧ ꯍꯥꯏꯕ. ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ. ꯑꯩꯒꯤ ꯐꯤ ꯐꯅꯦꯛ ꯑꯁꯦ ꯍꯧꯖꯤꯛꯃꯛ ꯁꯨꯒꯗꯕꯅꯤ. ꯍꯩ, ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯃꯤꯅꯥꯏꯅꯤ. ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯅꯕ ꯂꯩꯕ ꯃꯤꯅꯥꯏ. ꯃꯤꯅꯥꯏ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯄꯨꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇ ꯍꯣꯏ ꯃꯥꯏ ꯍꯥꯏꯅ ꯀꯔꯤꯁꯨ ꯈꯨꯝꯕ ꯌꯥꯗꯦ. ꯃꯇꯨꯡꯗ ꯑꯩꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯅꯦ ꯅꯆꯤꯟꯗꯨ ꯈꯛ ꯈꯨꯝꯒꯅꯨ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ. ꯁꯛꯍꯦꯟꯕꯤ ꯋꯥ ꯀꯟꯅ ꯍꯥꯏꯖꯕꯁꯨ ꯉꯝꯖꯗꯦ. ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯋꯥ ꯃꯈꯥ ꯊꯥꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤ. ꯃꯆꯦꯒꯤ ꯐꯤ ꯐꯅꯦꯛ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯀꯟꯅꯁꯨ ꯆꯥꯝꯂꯤ. ꯅꯨꯡꯁꯥ ꯑꯗꯨꯁꯨ ꯐꯅ ꯁꯥꯒꯠꯂꯛꯂꯤ. ꯁꯥꯔꯕ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯐꯤ ꯐꯅꯦꯛꯇꯨ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯂꯩꯕꯥꯛꯇꯨ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯍꯧꯏ. ꯂꯩꯃꯍꯜꯁꯨ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ. ꯏꯪꯈꯣꯜꯂꯣꯝꯗ ꯌꯦꯡꯊꯣꯛꯇꯨꯅ ꯍꯥꯏ. ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯗꯤ ꯐꯩꯗꯣꯝ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯇꯧꯕ ꯂꯣꯏꯗ꯭ꯔꯤꯕ ꯑꯣꯏꯔꯦ. ꯍꯩ, ꯅꯪꯕꯨ ꯀꯩꯗꯧꯔꯒ ꯂꯩꯒꯦ? ꯃꯁꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ.
ꯃꯉꯣꯟꯗ ꯁꯤꯟꯅꯕ ꯊꯕꯛ ꯑꯃꯠꯇ ꯃꯥꯏꯄꯨꯅꯅ ꯇꯧꯗꯕꯅꯤ ꯉꯁꯥꯏꯅ ꯍꯥꯏꯔꯝꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯩꯗꯣꯝ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯇꯧꯕ ꯂꯣꯏꯔꯝꯗꯕ ꯑꯩ ꯈꯣꯏꯗꯧꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯒꯗꯧꯔꯤꯗ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯁꯦꯠ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯥꯏ ꯑꯗꯨꯒ ꯍꯥꯏ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯁꯤꯕꯨ ꯀꯔꯤꯅꯣ ꯍꯩ ꯃꯤꯅꯥꯏ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯔꯦꯀꯣ ꯄ꯭ꯔꯞ ꯇꯧ ꯌꯥꯝꯅ ꯊꯨꯅ ꯐꯩꯗꯣꯝ ꯑꯃꯒ ꯇꯧꯕ ꯂꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯍꯋꯥꯏ ꯃꯔꯨ ꯑꯁꯦ ꯊꯥꯖꯤꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯐꯧꯗꯨꯅ ꯁꯛꯍꯦꯟꯕꯤꯅ ꯏꯪꯈꯣꯜꯗꯨ ꯇꯧꯔꯤ ꯃꯍꯥꯛ ꯑꯋꯥꯕ ꯈꯥꯡꯂꯤ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨꯁꯨ ꯌꯣꯝꯄꯥꯛ ꯄꯥꯏꯗꯨꯅ ꯇꯧꯕꯒꯤ ꯏꯁꯤꯡ ꯍꯥꯜꯂꯤ ꯑꯁꯨꯝꯅ ꯎꯆꯤꯟꯅ ꯆꯤꯟꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯍꯥꯛ ꯂꯣꯏꯔꯤ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯃꯈꯨꯠꯇ ꯁꯨꯝꯆꯤꯠ ꯄꯥꯏꯗꯨꯅ ꯏꯃꯨꯡ ꯃꯥꯡꯒꯣꯜꯗ ꯋꯥꯏ ꯑꯃꯨꯛ ꯁꯤꯠꯇꯣꯛꯂꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯃꯍꯥꯛ ꯐꯪꯖꯗꯦ ꯍꯥꯟꯅꯗꯩꯁꯨ ꯍꯧꯅ ꯄꯣꯊꯥꯗꯨꯅ ꯂꯩꯊꯣꯛꯄ ꯑꯁꯤ ꯃꯍꯥꯛ ꯀꯌꯥ ꯍꯩꯅꯗꯦ ꯋꯥꯔꯕꯁꯨ ꯊꯕꯛ ꯑꯗꯨꯝ ꯁꯨꯖꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯈꯜꯂꯤ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯑꯗꯨꯁꯨ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕ ꯑꯃꯨꯛ ꯍꯧꯒꯠꯂꯤ ꯐꯥꯟ ꯑꯗꯨꯗ ꯐꯝꯅ ꯃꯍꯥꯛ ꯋꯥꯈꯜ ꯑꯃꯗ ꯀꯟꯅ ꯇꯥꯎꯔꯤ ꯌꯨꯝꯗꯗꯤ ꯄꯥꯎ ꯑꯃꯠꯇ ꯄꯤꯗꯦ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯊꯤꯔꯝꯒꯗ꯭ꯔꯥ ꯂꯥꯡꯂꯦꯟ ꯈꯣꯏꯅ ꯑꯩꯕꯨ ꯊꯤꯔꯝꯒꯗ꯭ꯔꯥ ꯑꯩꯕꯨ ꯌꯨꯝꯗ ꯄꯥꯎ ꯑꯃꯇꯪ ꯄꯤꯕꯅꯗꯤ ꯆꯨꯝꯂꯣꯏꯗ꯭ꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯌꯨꯝꯗ ꯑꯣꯏꯅ ꯍꯟꯗꯨꯅ ꯂꯩꯈ꯭ꯔꯁꯤꯔꯥ ꯑꯩ ꯑꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯕꯅꯣ ꯑꯩꯃꯨꯛ ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯃꯐꯝꯁꯤꯗ ꯂꯥꯛꯂꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕ ꯈꯔꯇ ꯑꯣꯏꯁꯨ ꯀꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯃꯩꯁꯥ ꯐꯪꯂꯤ ꯏꯃꯥꯅ ꯑꯩꯕꯨ ꯀꯌꯥꯗ ꯂꯥꯟꯅ ꯂꯧꯔꯕ ꯑꯩ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏꯒꯨꯝꯅ ꯈꯜꯂꯕ ꯑꯩ ꯀꯅꯥꯗꯁꯨ ꯁꯥꯎꯗꯦ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯒꯤ ꯏꯔꯥꯏꯕꯛꯀꯤꯅꯤ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯌꯦꯛꯂꯝꯂꯕꯅꯤ ꯌꯨꯝꯗ ꯍꯟꯗꯨꯅ ꯑꯃꯨꯛ ꯂꯩꯔꯨꯕ ꯍꯥꯏꯕꯁꯦ ꯐꯖꯐꯝ ꯑꯣꯏꯗꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯒꯅꯤ ꯑꯩꯕꯨ ꯌꯨꯝ ꯑꯗꯨꯗ ꯀꯩꯗꯧꯅꯨꯡꯗ ꯆꯪꯍꯜꯂꯛꯂꯣꯏ ꯑꯗꯨꯅ ꯑꯩꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯁꯥꯗꯨꯗ ꯏꯁꯤꯡꯅ ꯖ꯭ꯋꯥꯏ ꯍꯩꯖꯤꯜꯂꯛꯏ ꯁꯛꯍꯦꯟꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯍꯥꯛ ꯄꯨꯛ ꯍꯧꯒꯠꯂꯤ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯃꯃꯥꯅ ꯃꯈꯨꯠꯇ ꯆꯐꯨ ꯄꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯍꯦꯛ ꯎꯏ ꯂꯩꯃꯍꯜꯅ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯐꯝꯂꯒ ꯅꯪꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯕ꯭ꯔꯣ ꯃꯩꯁꯨ ꯑꯃꯠꯇ ꯆꯥꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯆꯥꯛ ꯊꯣꯡꯂꯒ ꯀꯔꯝ ꯀꯥꯟꯗꯅꯣ ꯃꯨꯟꯒꯗꯧꯔꯤꯕ ꯑꯁꯦ ꯃꯁꯤ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯏꯃꯥ ꯅꯃꯧ ꯂꯥꯟꯖꯈ꯭ꯔꯦ ꯀꯔꯤꯒꯤ ꯏꯃꯥ ꯀꯅꯥꯒꯤ ꯏꯃꯥꯅꯣ ꯑꯩ ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯃꯥꯔꯣ ꯍꯩ ꯃꯤꯅꯥꯏ ꯑꯃ ꯑꯣꯏꯔꯕꯗꯤꯅꯦ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯨ ꯏꯟꯊꯤꯅ ꯇꯧ ꯈꯣꯝꯕꯁꯨ ꯊꯕꯛ ꯍꯜꯂꯛꯂꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯕꯨ ꯎꯕꯗ ꯃꯃꯥꯗ ꯍꯥꯏ ꯀꯩꯅꯣ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥꯒꯤꯁꯦ ꯁꯛꯍꯦꯟꯕꯤꯗ ꯏꯁꯤꯡꯅ ꯍꯩꯖꯤꯜꯂꯤꯕ ꯍꯥꯏꯕꯗꯨꯔꯥ ꯑꯧ ꯃꯥꯅꯤ ꯍꯩꯖꯤꯟꯗ꯭ꯔꯕꯗꯤ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯅ ꯆꯪꯈ꯭ꯔꯒ ꯆꯥꯛꯈꯨꯝꯒꯤ ꯃꯩꯅ ꯄꯨꯝꯃꯨꯠ ꯎꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯀꯧꯕ ꯉꯥꯡꯕꯒ ꯇꯥꯕꯤꯕ ꯆꯠ ꯅꯠꯇꯦ ꯀꯅꯥꯒꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦꯅꯦ ꯏꯃꯥ ꯆꯨꯝꯅ ꯐꯖꯅ ꯋꯥ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯍꯦꯛꯇ ꯇꯧꯕꯁꯤꯗꯤ ꯅꯆꯥ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯔꯣ ꯃꯤꯆꯪ ꯆꯪꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯤ ꯑꯃꯗ ꯑꯁꯨꯝꯅ ꯏꯁꯤꯡꯅ ꯍꯦꯛꯇ ꯍꯩꯖꯤꯟꯕꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯕꯒꯦ ꯍꯣ ꯃꯔꯝ ꯆꯠꯅꯅꯦ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯁꯤꯅ ꯃꯇꯤꯛ ꯆꯥꯏ ꯃꯥꯗꯤ ꯏꯃꯥ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯈꯛꯇꯧꯕꯤꯒꯅꯨ ꯅꯆꯥ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯏꯆꯥꯗꯤ ꯁꯥꯎꯔꯛ ꯁꯥꯡꯂꯛꯂꯕꯅꯤꯅ ꯃꯃꯥ ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯦꯅꯦ ꯍꯩ ꯅꯪ ꯍꯥꯏꯔꯤꯁꯤꯅꯦ ꯅꯪ ꯃꯥꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩꯗꯤꯅꯦ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝ ꯑꯗꯨꯝ ꯇꯧꯈꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯩꯃꯍꯜ ꯊꯣꯛꯈꯤ ꯁꯛꯍꯦꯟꯕꯤ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡ ꯁꯤꯟꯊꯥ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯂꯩ ꯈꯣꯝꯕꯅ ꯁꯛꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯁꯛꯍꯦꯟꯕꯤ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯅꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕꯗꯒꯤ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯣ ꯑꯩ ꯋꯥꯗꯦ ꯃꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ ꯑꯩ ꯀꯔꯤꯁꯨ ꯋꯥꯗꯦ ꯃꯈꯣꯏ ꯇꯥꯆꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯅ ꯑꯁꯨꯛ ꯅꯣꯡꯗꯝ ꯊꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯃꯥꯡ ꯃꯄꯣꯛ ꯑꯗꯨꯗ ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯏꯔꯥꯜ ꯂꯪꯖꯔꯨꯕꯒꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯐꯪꯂꯤꯕ ꯑꯁꯨꯛ ꯋꯥꯕ ꯆꯩꯊꯦꯡꯅꯣ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯥꯡꯗꯨꯅ ꯑꯩ ꯂꯩꯕꯗꯤ ꯂꯩꯔꯛꯈꯤꯕꯅꯤꯀꯣ ꯃꯈꯣꯏ ꯇꯥꯆꯣ ꯑꯩꯁꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯗ꯭ꯔꯥ
ꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯗꯤ ꯀꯩꯒꯤ ꯁꯤꯕꯅꯣ? ꯁꯛꯍꯦꯟꯕꯤ, ꯑꯩꯒꯤꯗꯃꯛꯇ ꯅꯪ ꯍꯤꯡꯈꯣꯕ. ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤ. ꯋꯥꯔꯕꯁꯨ ꯋꯥꯅ ꯅꯪ ꯑꯩ ꯄꯨꯟꯅ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯃꯤꯟꯅꯈꯤꯁꯤ. ꯏꯃꯥꯒꯤ ꯁꯔꯩꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕ ꯅꯪ ꯑꯩ ꯃꯐꯝ ꯑꯃꯗ ꯑꯣꯏꯅ ꯆꯠꯇꯨꯅ ꯂꯩꯔꯨꯁꯤ. ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯇꯥꯏꯕꯪꯄꯥꯜꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯍꯧꯕ ꯑꯣꯏꯁꯅꯨ. ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯉꯝꯂꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯥꯞ ꯇꯧꯕ, ꯄꯥꯝꯗꯅ ꯃꯈꯣꯏꯅ ꯄꯥꯝꯕ ꯊꯕꯛ ꯑꯗꯨꯗ ꯇꯧꯕ, ꯃꯁꯤ ꯇꯁꯦꯡꯅ ꯑꯩ ꯌꯥꯅꯤꯡꯗꯦ. ꯑꯩ ꯑꯁꯦ ꯆꯥꯎꯔꯕꯅꯤ. ꯑꯩꯒꯤꯁꯨ ꯄꯨꯟꯁꯤ ꯑꯃ ꯂꯩꯖꯔꯤꯕꯅꯤ. ꯑꯩꯒꯤ ꯑꯄꯥꯝꯗ ꯃꯈꯣꯏꯅ ꯈꯪꯒꯗꯕꯅꯤ. ꯑꯩ ꯈꯪꯉꯤ. ꯏꯐꯝꯗ ꯐꯪꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯍꯜꯂꯛꯀꯦ. ꯑꯩ ꯈꯥꯡꯒꯦ. ꯏꯐꯝꯗ ꯐꯪꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯑꯩ ꯈꯥꯡꯒꯦ. ꯐꯔꯦ. ꯑꯆꯣꯠꯄ ꯅꯥꯄꯤꯁꯦ ꯍꯣꯡꯗꯣꯛꯂꯣ. ꯑꯗꯨꯒ ꯆꯥꯛꯁꯦ ꯑꯃꯨꯛ ꯐꯖꯅ ꯊꯣꯡꯂꯣ. ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯨꯟꯅ ꯆꯪꯈꯤ. ꯑꯁꯨꯝꯅ ꯂꯩ ꯃꯍꯜ ꯑꯃꯗꯤ ꯑꯔꯨꯕꯤꯅ ꯁꯛꯍꯦꯟꯕꯤꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥꯝꯅ ꯇꯥꯊꯤꯅ ꯑꯣꯠꯄꯤꯔꯝꯃꯤ. ꯑꯁꯨꯝ ꯑꯣꯠꯄ ꯅꯩꯕ ꯍꯦꯟꯖꯤꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯗꯤ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯖꯗ ꯇꯨꯃꯤꯟꯅ ꯄꯨꯝꯅꯃꯛ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯔꯨꯕꯤꯅ ꯃꯅꯦꯝꯗ ꯍꯥꯏ, ꯏꯃꯥ, ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯣꯏꯗꯧꯕ ꯃꯥꯟꯗ꯭ꯔꯦꯗ. ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯁꯨꯛ ꯀꯟꯅ ꯃꯥꯕꯨ ꯑꯣꯠꯅꯩꯔꯕꯁꯦ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯑꯗꯨꯝ ꯂꯩ ꯍꯥꯏꯕꯅꯤ. ꯑꯣꯟꯊꯣꯛꯅ ꯑꯅꯝ ꯀꯟꯕ ꯃꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯣꯏꯒꯅꯤ. ꯐꯅ ꯀꯟꯅꯗꯤ ꯑꯣꯠꯄꯅꯤꯁꯦ. ꯏꯃꯧ ꯏꯕꯦꯝꯃ, ꯃꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯟꯒꯦ ꯍꯜꯂꯛꯀꯦ. ꯃꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯟꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ. ꯃꯥꯇꯅꯗꯤ ꯉꯝꯍꯜꯂꯣꯏ. ꯑꯩ ꯑꯁꯤ ꯂꯩ ꯃꯍꯜꯅꯤ, ꯂꯩ ꯃꯍꯜ. ꯍꯦ, ꯉꯔꯥꯡꯒꯤ ꯉꯛꯈꯥ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯦꯟꯖꯤꯟꯕ ꯉꯝꯒꯗ꯭ꯔꯥ? ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯗꯅꯗꯤ ꯇꯣꯛꯂꯣꯏꯀꯣ ꯑꯩ. ꯏꯃꯥ, ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯏꯄꯥꯝꯗ ꯑꯩꯅ ꯑꯃꯠꯇ ꯍꯥꯏꯕ ꯅꯠꯇ꯭ꯔꯤ. ꯄꯥꯎ ꯀꯔꯤꯁꯨ ꯇꯝꯗꯦ. ꯏꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯈꯪꯂꯛꯄ ꯊꯣꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯃꯁꯤ ꯈꯪꯅꯤ ꯏꯃꯥꯅ ꯊꯕꯛ ꯇꯧꯕꯤꯌꯨ. ꯍꯣꯏ, ꯏꯃꯥ ꯈꯪꯉꯤ. ꯏꯃꯥ ꯇꯧꯒꯦ. ꯑꯗꯣ ꯏꯃꯥ, ꯃꯊꯪ ꯑꯁꯤꯗꯤ ꯀꯔꯤ ꯊꯕꯛ ꯇꯧꯁꯤꯒꯦ? ꯃꯈꯣꯏ ꯇꯥꯆꯧꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤ. ꯃꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯊꯥꯖꯔꯤ. ꯀꯔꯤ ꯇꯧꯕ ꯌꯥꯏ ꯏꯃꯥ? ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯀꯣꯛ ꯆꯣꯡꯁꯤꯟꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯈꯟꯅꯩ. ꯑꯔꯨꯕꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯁꯨꯝꯗꯧꯔꯁꯤ. ꯑꯩꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯂꯣꯟꯅ ꯊꯝꯂꯁꯤ. ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯈꯣꯏ ꯇꯥꯆꯧꯒꯤ ꯃꯃꯥꯡꯗ ꯁꯅꯥꯒꯤ ꯈꯨꯗꯣꯞꯇꯣ ꯃꯥꯅ ꯍꯨꯔꯥꯟꯕ ꯇꯥꯍꯜꯂꯁꯤ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏ ꯇꯥꯆꯧꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯂꯥꯟꯅ ꯂꯧꯕ ꯌꯥꯔꯒꯅꯤ. ꯍꯣꯏꯅꯦ ꯏꯃꯧ ꯏꯕꯦꯝꯃ, ꯑꯗꯨꯝꯅ ꯇꯧꯁꯤ. ꯑꯗꯨꯝꯅ ꯍꯦꯛꯇ ꯇꯧꯁꯤ. ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯁꯅꯥꯒꯤ ꯈꯨꯗꯣꯞꯇꯣ ꯃꯥꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯊꯝꯂꯨꯔꯒꯦꯀꯣ? ꯍꯣꯏ, ꯊꯝꯂꯨꯔꯣ. ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯑꯔꯨꯕꯤꯅ ꯃꯥꯒꯤ ꯂꯩꯖꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯁꯛꯍꯦꯟꯕꯤꯅ ꯃꯄꯥꯜꯗ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯃꯥꯒꯤ ꯀꯥꯗ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯃꯥꯅ ꯇꯨꯝꯕ ꯃꯣꯝꯄꯥꯛ ꯑꯗꯨꯒꯤ ꯃꯈꯥꯗ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯊꯝꯂꯨꯔꯤ. ꯃꯍꯥꯛ ꯊꯨꯅ ꯊꯣꯛꯂꯛꯏ. ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦꯗꯅ. ꯍꯣꯔꯦꯟ ꯃꯈꯣꯏ ꯇꯥꯆꯧꯗꯣ ꯍꯦꯛ ꯍꯜꯂꯛꯄꯒ ꯏꯔꯥꯡ ꯑꯁꯤ ꯍꯦꯛꯇ ꯇꯧꯕ ꯍꯧꯔꯒꯦ. ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯂꯩꯈ꯭ꯔꯦ. ꯅꯨꯃꯤꯠ ꯑꯁꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯦ. ꯁꯛꯍꯦꯟꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ. ꯈꯣꯝꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯃꯁꯥꯗꯨ ꯋꯥꯔꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ. ꯑꯔꯨꯕꯤꯒ ꯃꯅꯦꯝꯒꯅ ꯑꯁꯨꯝꯅ ꯆꯤꯔꯣꯜ ꯇꯧꯅꯩ. ꯏꯃꯥ, ꯃꯈꯣꯏ ꯇꯥꯆꯧꯁꯨ ꯍꯜꯂꯛꯈ꯭ꯔꯕꯅꯤꯅ ꯊꯕꯛꯁꯦ ꯇꯧꯕ ꯌꯥꯔꯅꯤꯀꯣ? ꯍꯣꯏ, ꯏꯃꯧ ꯏꯕꯦꯝꯃ, ꯍꯦꯛꯇ ꯍꯧꯔꯣ. ꯃꯥꯜꯍꯜꯂꯨꯀꯣ. ꯃꯥꯜꯍꯟꯗ꯭ꯔꯗꯤ ꯑꯃꯨꯛ ꯆꯤꯡꯅꯈꯤꯅꯤ. ꯍꯣꯏ ꯏꯃꯥ, ꯑꯩ ꯇꯧꯒꯦ. ꯑꯁꯤ ꯍꯦꯛ ꯍꯥꯏꯅꯕꯒ ꯂꯩꯃꯍꯟꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯑꯃꯨꯛꯇ ꯐꯖꯅ ꯌꯦꯡꯉꯨꯗ. ꯅꯪꯅ ꯊꯝꯐꯝ ꯀꯥꯎꯕꯒ ꯑꯣꯏꯔꯤꯅꯤ. ꯃꯨꯟꯅ ꯐꯖꯅ ꯌꯦꯡꯉꯨ. ꯃꯐꯝ ꯑꯃꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ. ꯍꯣꯏ ꯏꯃꯥ, ꯂꯩꯇꯤꯌꯦ, ꯂꯩꯇꯦ ꯍꯥꯏꯕ. ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯑꯩꯅ ꯀꯗꯥꯏꯗ ꯊꯝꯗꯧꯔꯤꯒꯦ? ꯑꯩꯅ ꯉꯁꯥꯏ ꯃꯗꯨ ꯁꯤꯔꯒ ꯍꯣꯔꯦꯟ ꯀꯣꯟꯅ ꯍꯥꯞꯆꯤꯟꯒꯦ ꯍꯥꯏꯗꯨꯅ ꯎꯄꯨ ꯃꯊꯛ ꯑꯁꯤꯗ ꯊꯝꯂꯝꯕꯅꯤ. ꯂꯩꯇꯦꯕꯁꯦ. ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯅꯪꯅ ꯊꯝꯂꯝꯕꯗꯣ ꯎꯄꯨ ꯃꯊꯛꯇ ꯆꯨꯝꯃꯤꯀꯣ? ꯍꯣꯏ ꯏꯃꯥ, ꯆꯨꯝꯃꯦꯕ. ꯑꯩ ꯄꯦꯡꯆꯣꯏꯕ ꯅꯨꯄꯤ ꯅꯠꯇꯤꯌꯦ. ꯁꯤꯗ ꯂꯩꯔꯝꯗ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯏꯃꯥ, ꯌꯨꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯑꯃꯗꯤ ꯂꯩꯔꯤꯀꯣ. ꯄꯣꯠꯃꯥꯡ ꯆꯩꯃꯥꯡ ꯌꯥꯎꯔꯛꯂꯤꯕꯁꯦ ꯍꯨꯔꯥꯟꯕ ꯑꯃ ꯂꯩꯕꯅꯅꯤꯀꯣ. ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯍꯦꯛꯇ ꯍꯨꯔꯥꯟꯒꯗꯕ ꯅꯠꯇꯦ ꯃꯁꯤ. ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯩ. ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕ ꯃꯤꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯏꯃꯥ ꯑꯃ ꯅꯠꯇ꯭ꯔꯦ. ꯑꯗꯨꯗꯤ ꯀꯅꯥꯅ ꯑꯣꯏꯐꯝ ꯊꯣꯛꯏ? ꯅꯃꯧ ꯑꯩꯅ ꯆꯤꯡꯅꯕ ꯃꯤ ꯂꯩ. ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯃꯨꯛ ꯍꯥꯏ. ꯏꯕꯨꯡꯉꯣ, ꯏꯃꯧ ꯑꯔꯨꯕꯤꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯃꯥꯡꯉꯦ ꯍꯥꯏꯅ ꯍꯥꯏꯔꯤꯅꯦ. ꯏꯃꯥ, ꯊꯝꯐꯝ ꯀꯥꯎꯕ ꯑꯣꯏꯔꯤꯅꯤ. ꯐꯖꯅ ꯊꯤꯍꯜꯂꯨ. ꯃꯁꯤꯗ ꯑꯔꯨꯕꯤꯅ ꯍꯥꯏ.
ꯊꯝꯐꯝ ꯀꯥꯎꯕ ꯅꯠꯇꯤꯌꯦ ꯍꯨꯔꯥꯟꯕꯅ ꯍꯨꯈꯤꯕꯅꯦ ꯌꯨꯝꯁꯤꯗꯗꯤ ꯀꯅꯥꯒꯤ ꯍꯨꯔꯥꯟꯕ ꯆꯪꯂꯛꯇꯨꯅ ꯍꯨꯗꯣꯏꯕ ꯌꯨꯝꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯂꯛꯇꯨꯅ ꯍꯨꯈꯤꯕ ꯅꯠꯇꯦ ꯌꯨꯝꯁꯤꯗ ꯂꯩꯕ ꯃꯤ ꯑꯃꯅ ꯍꯨꯈꯤꯕꯅꯤ ꯃꯁꯤꯗ ꯈꯣꯝꯕꯅ ꯁꯛꯍꯦꯟꯕꯤꯕꯨ ꯀꯧꯁꯤꯜꯂꯤ ꯁꯛꯍꯦꯟꯕꯤꯁꯨ ꯆꯪꯂꯛꯏ ꯃꯥꯅ ꯁꯛꯍꯦꯟꯕꯤꯗ ꯍꯥꯏ ꯁꯛꯍꯦꯟꯕꯤ ꯅꯪꯅ ꯅꯆꯦꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞꯀ ꯂꯧꯕ꯭ꯔꯥ ꯁꯛꯍꯦꯟꯕꯤꯗꯤ ꯂꯧꯗꯕꯅꯤꯅ ꯂꯧꯗꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ ꯑꯩꯗꯤ ꯂꯧꯗꯦꯕꯨ ꯑꯔꯨꯕꯤꯅ ꯍꯩ ꯅꯆꯤꯟ ꯊꯤꯅꯨ ꯅꯪꯅ ꯂꯧꯗꯅ ꯌꯨꯝꯁꯤꯗ ꯀꯅꯥ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯂꯧꯗꯧꯔꯤꯕꯒꯦ ꯏꯆꯦ ꯅꯅꯥꯎ ꯑꯩꯗꯤ ꯇꯁꯦꯡꯅ ꯂꯧꯖꯗꯦ ꯇꯁꯦꯡꯅ ꯈꯪꯖꯗꯤꯌꯦ ꯃꯆꯤꯜ ꯑꯁꯤ ꯀꯌꯥꯗ ꯊꯤꯔꯤꯕꯅꯤ ꯌꯦꯡꯕꯅꯤ ꯍꯩꯆꯤꯟ ꯊꯤꯕꯤ ꯅꯪꯅ ꯂꯧꯗꯅ ꯀꯅꯥꯅ ꯂꯧꯗꯧꯔꯤꯕꯒꯦ ꯂꯩꯃꯍꯜꯅ ꯑꯃꯨꯛ ꯍꯥꯏ ꯍꯩ ꯍꯨꯔꯥꯟꯕꯤ ꯅꯪꯅ ꯍꯨꯔꯥꯟꯕ ꯅꯠꯇꯅ ꯀꯅꯥꯅ ꯍꯨꯔꯥꯟꯕ ꯑꯣꯏꯒꯅꯤ ꯁꯠ ꯁꯠ ꯄꯨꯊꯣꯔꯛꯎ ꯀꯌꯥꯗ ꯇꯧ ꯉꯝꯂꯤꯕꯅꯤ ꯌꯦꯡꯉꯨꯅꯦꯁꯦ ꯈꯣꯝꯕꯅ ꯍꯥꯏ ꯀꯩꯅꯣ ꯏꯃꯥ ꯃꯥ ꯃꯁꯥꯅ ꯂꯧꯗꯦ ꯍꯥꯏꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯕꯁꯤꯗ ꯅꯈꯣꯏ ꯑꯅꯤꯅ ꯃꯥꯕꯨ ꯍꯨꯔꯥꯟꯕ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯑꯗꯨꯝꯅ ꯇꯧ ꯅꯈꯣꯏꯗꯧꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯗꯣ ꯃꯥꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯗꯤ ꯊꯤꯗꯨꯅ ꯌꯦꯡꯅꯕ ꯇꯥꯔꯤꯗꯅ ꯆꯤꯡꯅꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯍꯦꯛꯇ ꯊꯤꯗꯨꯅ ꯌꯦꯡꯅꯁꯦꯕ ꯏꯃꯧ ꯏꯕꯦꯝꯃ ꯌꯦꯡꯉꯨ ꯃꯥꯒꯤ ꯐꯃꯨꯡ ꯑꯁꯤꯗꯒ ꯌꯦꯡꯉꯨ ꯃꯥꯅ ꯍꯨꯔꯥꯟꯕ ꯅꯠꯇꯅ ꯀꯅꯥ ꯂꯥꯛꯇꯨꯅ ꯍꯨꯔꯥꯟꯕꯤꯗꯧꯔꯤꯕꯒꯦ ꯍꯣꯏ ꯏꯃꯥ ꯂꯩꯃꯍꯜꯒ ꯑꯔꯨꯕꯤꯒꯅ ꯀꯥ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯏ ꯈꯣꯝꯕꯒ ꯁꯛꯍꯦꯟꯕꯤꯒꯅ ꯃꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯑꯔꯨꯕꯤꯁꯨ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯐꯝ ꯈꯔꯗ ꯀꯣꯏꯊꯤ ꯍꯦꯛ ꯊꯤꯖꯤꯟꯅꯩ ꯀꯣꯟꯅ ꯊꯪꯗ ꯃꯥꯅ ꯊꯝꯈꯤꯕ ꯃꯐꯝ ꯃꯣꯝꯄꯥꯛ ꯑꯗꯨ ꯁꯠ ꯍꯥꯏꯒꯠꯂꯤ ꯃꯗꯨꯗ ꯃꯥꯅ ꯉꯁꯥꯏ ꯊꯝꯖꯤꯟꯈꯤꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯎꯔꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯇꯨ ꯁꯤꯗ ꯂꯩꯔꯦ ꯃꯁꯤꯅꯤ ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞꯇꯣ ꯁꯤꯗ ꯂꯩꯔꯦ ꯍꯥ ꯀꯗꯥꯏ ꯃꯗꯨꯕꯨ ꯎꯕꯗ ꯁꯛꯍꯦꯟꯕꯤꯗꯤ ꯏꯉꯛ ꯉꯛꯏ ꯈꯣꯝꯕꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯏ ꯑꯔꯨꯕꯤꯅ ꯃꯗꯨꯕꯨ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯁꯠ ꯂꯧꯏ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯎꯔꯦꯗꯅ ꯅꯨꯃꯤꯠꯇꯨꯅ ꯎꯖꯔꯦꯗꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯦ ꯌꯥꯝꯅ ꯇꯧꯕ ꯉꯝꯕꯤꯅꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯁꯤꯕꯨ ꯍꯨꯔꯥꯟꯗꯨꯅ ꯂꯩꯔꯝꯂꯦꯗꯅ ꯍꯩ ꯅꯪꯕꯨ ꯉꯁꯥꯏ ꯍꯨꯔꯥꯟꯗꯦ ꯍꯥꯏꯕꯗꯥꯏ ꯃꯁꯤ ꯀꯔꯤꯅꯣ ꯃꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯀꯃꯥꯏꯅꯅꯣ ꯏꯃꯥ ꯅꯃꯧ ꯂꯧꯖꯗꯦ ꯅꯃꯧ ꯈꯪꯖꯗꯦ ꯑꯔꯨꯕꯤꯅ ꯃꯥꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯁꯤꯗ ꯂꯩꯔꯝꯂꯕ ꯑꯁꯤ ꯐꯥꯎꯕ ꯑꯩ ꯂꯧꯗꯦ ꯍꯥꯏꯅ ꯀꯪꯒꯦꯠ ꯍꯦꯛꯇ ꯌꯦꯠꯇꯨꯅ ꯂꯩꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯗꯤ ꯇꯧꯕ ꯌꯥꯝꯅ ꯉꯝꯃꯤꯅ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯇꯁꯦꯡꯅ ꯀꯤꯖꯩ ꯑꯩ ꯍꯩ ꯍꯨꯔꯥꯟꯕꯤ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯆꯠꯈ꯭ꯔꯣ ꯂꯩꯕꯤꯔꯅꯣ ꯍꯨꯔꯥꯟꯕꯤ ꯍꯥꯏꯁꯤꯅꯤ ꯏꯆꯦ ꯑꯩ ꯇꯁꯦꯡꯅ ꯂꯧꯖꯗꯕꯅꯤ ꯑꯩꯗꯤ ꯑꯔꯪ ꯑꯔꯥꯛꯇ ꯇꯧꯕꯤ ꯅꯨꯄꯤꯁꯨ ꯅꯠꯆꯗꯦ ꯑꯩꯅ ꯀꯔꯤꯒꯤ ꯏꯆꯦꯒꯤ ꯈꯨꯗꯣꯞꯄꯨ ꯍꯨꯔꯥꯜꯂꯨꯒꯅꯤ ꯍꯣꯏ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯈꯪꯂꯦ ꯌꯥꯔꯦ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯍꯩ ꯄꯥꯝꯂꯕꯗꯤ ꯍꯥꯏꯌꯣ ꯂꯦꯝꯅ ꯄꯤꯕꯤꯒꯦ ꯍꯨꯔꯥꯟꯕꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯎ ꯁꯛꯍꯦꯟꯕꯤ ꯃꯥꯅ ꯇꯧꯗꯕ ꯊꯕꯛ ꯑꯗꯨꯗ ꯑꯗꯨꯝꯅ ꯇꯧꯋꯦ ꯀꯥꯏꯅ ꯃꯔꯥꯜ ꯑꯃ ꯁꯤꯖꯤꯜꯂꯛꯄ ꯑꯗꯨꯗ ꯍꯥꯏꯐꯝ ꯑꯃ ꯈꯪꯗꯅ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤ ꯃꯥꯕꯨ ꯐꯨꯕ ꯌꯥꯗ꯭ꯔꯣ ꯍꯨꯔꯥꯟꯕꯁꯤ ꯐꯨꯅꯤ ꯃꯇꯨꯡ ꯃꯅꯥꯎꯗ ꯂꯝꯗꯝꯅꯔꯛꯀꯅꯤ ꯇꯁꯦꯡꯅ ꯀꯤꯖꯩꯅ ꯑꯩꯈꯣꯏꯗꯤ ꯃꯥꯕꯨ ꯃꯈꯣꯏꯅ ꯐꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯈꯣꯝꯕ ꯃꯥꯒꯤ ꯅꯥꯄ ꯑꯅꯤꯗ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯊꯃꯣꯏꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ ꯃꯥꯅ ꯍꯥꯏ ꯏꯃꯥ ꯁꯛꯍꯦꯟꯕꯤꯅ ꯑꯗꯨꯝꯅ ꯈꯛ ꯇꯧꯒꯗꯕ ꯅꯠꯇꯦ ꯃꯥꯒꯤ ꯄꯨꯛꯆꯦꯜꯕꯨ ꯅꯆꯥ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ ꯃꯁꯥꯗ ꯀꯂꯛꯃꯤꯍꯧꯕ ꯀꯔꯤꯁꯨ ꯐꯥꯎꯗ ꯑꯋꯥꯕꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯄꯨꯛꯆꯦꯜ ꯈꯛ ꯄꯤꯛꯀꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯏꯃꯥ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡꯗ ꯍꯦꯛ ꯁꯛꯍꯦꯟꯕꯤꯕꯨ ꯃꯔꯥꯜ ꯁꯤꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯌꯥꯔꯦ ꯊꯣꯛꯄꯤꯈ꯭ꯔꯣ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯛꯆꯦꯜ ꯑꯩꯅ ꯆꯞ ꯆꯥꯅ ꯂꯣꯏꯅ ꯈꯪꯏ ꯂꯩꯃꯍꯜꯒ ꯑꯔꯨꯕꯤꯒꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯈꯤ ꯁꯛꯍꯦꯟꯕꯤ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡ ꯏꯍꯧꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯈꯣꯝꯕꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯇꯧꯗꯨ ꯎꯔꯗꯨꯅ ꯍꯥꯏ ꯁꯛꯍꯦꯟꯕꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯑꯔꯨꯕꯤꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯑꯔꯥꯟꯕ ꯇꯥꯗꯨꯅ ꯇꯣꯛꯂꯤꯗ ꯁꯤꯕꯨ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯕꯨ ꯌꯥꯝꯅ ꯊꯥꯖꯔꯤ ꯊꯥꯖꯕ ꯃꯥꯡꯕ ꯌꯥꯕ ꯀꯔꯤ ꯊꯕꯛ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯑꯃꯨꯛꯇ ꯇꯥꯟꯅꯗꯕ ꯌꯥꯗꯦ ꯊꯥꯖꯕ ꯑꯁꯤꯕꯨ ꯃꯥꯡꯍꯜꯂꯕꯗꯤ ꯃꯥꯅ ꯁꯣꯏꯗꯅ ꯁꯛꯍꯦꯟꯕꯤꯕꯨ ꯋꯥꯔꯧꯒꯅꯤ ꯏꯃꯥ ꯅꯃꯧ ꯑꯩ ꯄꯦꯟꯗꯤ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯕꯅꯤꯀꯣ ꯏꯃꯥ ꯂꯩꯔꯤ ꯏꯃꯥ ꯇꯧꯒꯦ ꯃꯥꯅ ꯍꯦꯛꯇ ꯉꯝꯕ ꯌꯥꯕ꯭ꯔꯥ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯁꯛꯍꯦꯟꯕꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂꯤ ꯐꯃꯨꯡ ꯃꯌꯥꯏ ꯑꯗꯨꯗ ꯃꯍꯥꯛ ꯐꯝꯂꯤ ꯋꯥꯈꯜ ꯑꯗꯨꯗꯅ ꯈꯜꯂꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯑꯀꯥꯏꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ
Ima amadi ijena aibu karisu nungsida haiba. Aidi mayak sengna khangi. Mafam sidana makhoi anigi saraida ai yamna wana leiri. Aibu mafam asid hadoktuna satkrasirane. Masina phaba oigani. Aina mafam asida leiraga makhoi pumnamakki thamoina asi yawna nungairoidabu oirabadi ai mafam asid hadoktuna chatkibana phagani. Aigi punchisu thoklaba ama mafam asida ai leiraroige. Ipamdasu ai chatloi. Siba changba anigi langdaida ai ikong anishina thangpa maikaida satkrage. Asumna magi wakhalda jab yongna khalladuna mahak haugatli. Ningaidana tumliba mapuroibabu hanna yenglamlaga mahak thoklagli. Mamang thongdo hangdoktuna mapalda thui. Mafam masida matam khara mahak leirurabanina mafam asibu nungsiba mahak phawi. Mathamoi nungda phawriba nungaitaba pumnamak adu loina phajinduna mahak makhong thangduna thoklagli. Sumang aduda makhong khongthang ani ahumda thangbada ngairi. Magi makhut aduda kanagumba amana khangpai pairi. Mahak mamai leiduna sat yengthoi. Mapuroiba oiduna leirami. Khombana hai. Sakhenbe. Karigino. Nangna sumna tawge haina khaliba. Nangaibu nungsidrabo. Aibu thadoktuna chatke haina khaliba karigino nang. Sakhenbina khommi. Makhoida cho. Ai chatlage. Aina mafam asida leibana. Mipom khudingmakki thamoina nungainadaba haibado oire. Pumnamak ai khangi. Ai chatkrage. Yaroi. Nang chatkiba yaroi. Mafam asida nang leiko. Nangidamak ai leiriba sidi. Aigidamakta pambom tingbiranuba. Sakhenbe. Nangbu kaurabro. Nangi khoisi khada. Nang aigi nungsi khudol ama yaukre haibase. Karigi nangna ibu thadoktuna chatke haina khalibano. Yumbase. Nangi yumni. Aikhoini punni yumasida leisiba. Makhoida cho. Ai yamna wari. Ai tasengna hingbada wari. Aigi punchise wamankre. Ai makha tana hingingre. Adumna haiganuba Sakhenbe. Nangidamak ai leiri. Ichagi manglanda aikhoi aini hingsi. Soidana nangisu nungaiba matam ama lakhigani. Matam se thenglese. Mapalsida kuina leiba chumdi. Lao imungda changlese. Asumna magi nupigi mapukningbu themjinbiduna imungda pushinbirami. Asumna matam khara haujinkraba matungdani. Ngasidi arubi mahak saubana loiri. Sakhenbigi masamdu phoiduna laktuna mapal tamna chingthoi. Aduga hai. Hai, nang mafam asida makha tana leiba yararoi. Haujimak nang mafam asi thadoktuna chatkigadabani. Karigi nangna yum asida atombi oina leigadoiba. Leiba yaroi. Yum asida nanggubi amata leiba yaroi. Mahak asya aitagi ipuroibani. Nahan makai ai sauninglabasu khangduna lakhibani. Chatkro, haujimak chatkro nang. Lai mahalsu machi mada leptuna lei. Karigi imau atombiya pamdi. Aigidi imau arubi leiri. Mathong maram khangdabi. Chatkro chatkro. Imung ase amukta ingna chikna lehaukhige. Arubina sauna Sakhenbigi mangaksamdu paiduna sumang tamna thok illi. Chatkro salo nasaktu yeningde. Sakhenbi mapuroiba oiriba khombagi makhongda taduna tui. Khomba magi nupi arubi amadi magi mamana Sakhenbida tawramliba matau asi ngasidi mahak thamoi sokna nungaijadre. Leimaiduda tuduna leiriba Sakhenbibu maringchum anida paiduna hugatpi. Aduga arubibu yengduna hai. Nangna tawriba sigom. Kanagumba amana nangonda. Masiga chokmandana tawrabadi. Nang nungaigadra. Ha? Aduk thamoi pikpa. Mamada yengduna hai. Ima, ngasidi ima nang pelabra. Mashi pumnamak nangno ehenkiba natra. Aigi nungsibidi Sakhenbini. Ngasi haiba numit asidagi aikhoyani mafam asida leiroi. Nakhoina thanda yum asida leijaho. Mama mapani ngame haina namhadana tawkhibagi mahi oina nachaga punna leiminabu phangdaba oiresanu. Aisu ifamda phanglakpa cheirak khudingmak isani yana laujakhrage. Nupi ama oiraga nupigi awaba karisu khangdaba. Sakhenbidi aigi nakta mapuk asimagi oina lengdana thamgani. Sakhenbida yengduna amuk makha tai. Sakhenbi mafam asida aikhoini makha tana leiba chumlaroi. Lao aikhoini chatlasi. Sakhenbi ingak ngakna mapuroibada yengi. Khombana thamoida adu yauna phirep leptuna Sakhenbigi khudang paiduna mabu chingduna puki. Lai mahalna machanupabu kaujai. Ibungo, imagi ibungo. Adubu makhoidi adumak chatkri. Arubina manemda hai. Ima, kamai tawdoino sibo? Ha, kamai tawdoino? Satkre sum. Lai mahalna khummi. Ima ibema,
ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯅ ꯇꯧꯖꯕꯅ ꯑꯩꯅ ꯐꯪꯏ ꯍꯥꯏꯕꯗꯣ ꯏꯃꯥ ꯂꯥꯟꯈ꯭ꯔ ꯃꯥꯜꯂꯦ ꯍꯥ ꯑꯁꯨꯝꯅ ꯈꯣꯝꯕꯅ ꯁꯛꯍꯦꯟꯕꯤꯕꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯄꯨꯔꯛꯂꯤ ꯂꯩꯔꯤꯕ ꯌꯨꯝ ꯃꯆꯥꯗꯨꯗ ꯁꯛꯍꯦꯟꯕꯤꯕꯨ ꯊꯝꯂꯦ ꯁꯛꯍꯦꯟꯕꯤ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯀꯔꯤꯁꯨ ꯈꯜꯂꯒꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯗꯕꯅꯤ ꯅꯪꯉꯣꯟꯗ ꯀꯅꯥ ꯑꯃꯠꯇꯅ ꯉꯥꯡꯂꯔꯣꯏ ꯌꯨꯝꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯟꯈ꯭ꯔꯔꯣꯏ ꯃꯐꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯍꯥꯏꯕꯗꯣ ꯉꯁꯤꯗꯒꯤ ꯑꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯈꯣꯝꯕꯅ ꯁꯦꯜ ꯀꯟꯅ ꯇꯥꯟꯗꯨꯅ ꯁꯛꯍꯦꯟꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯤ ꯊꯥꯕꯨꯝ ꯃꯁꯤꯡꯁꯨ ꯂꯦꯞꯇꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯈꯣꯝꯕ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯥꯔꯤ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ ꯁꯛꯍꯦꯟꯕꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯅꯣꯛꯈꯤꯗ꯭ꯔꯤꯕ ꯃꯤꯅꯣꯛ ꯑꯃ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯆꯩ ꯃꯗꯨꯕꯨ ꯈꯣꯝꯕꯅ ꯄꯦꯟꯅ ꯌꯦꯡꯖꯩ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ